ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯦꯟꯕ ꯄꯥꯝꯕ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯁꯤꯅ ꯄꯨꯟꯁꯤꯕꯨ ꯃꯥꯏꯀꯩ ꯑꯃꯗ ꯍꯨꯝꯗꯨꯅ ꯍꯦꯛ ꯍꯦꯛ ꯄꯨꯏ꯫ ꯁꯈꯤ ꯃꯄꯥꯟꯗꯨꯗ ꯄꯦꯟꯗꯅ ꯏꯁꯧ ꯂꯥꯡꯂꯤ꯫ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯊꯕꯛꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯇꯧꯅꯤꯡꯕꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯅ ꯃꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯑꯩ ꯍꯥꯏꯔꯤꯕꯁꯤꯗꯤ ꯈꯣꯡꯁꯤ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯅꯤꯡꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦꯕ ꯑꯩ꯫ ꯄꯤꯕꯥꯔꯦꯜꯅ ꯀꯩꯅꯣ ꯏꯃꯥ ꯃꯄꯥꯟꯁꯤꯗ ꯑꯉꯥꯎꯕꯤꯗꯧ ꯇꯧꯏꯗꯨꯕꯣ? ꯏꯃꯥ ꯅꯪ ꯅꯣꯡꯃꯒꯤ ꯏꯔꯣꯏ ꯍꯅꯨꯕꯤꯁꯨ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯑꯩ ꯏꯔꯣꯏ ꯍꯅꯨꯕꯤꯅ ꯄꯣꯛꯄ ꯃꯆꯥ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯗꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ? ꯅꯁꯛꯇꯨ ꯌꯦꯡꯂꯒ ꯋꯥꯗꯨ ꯉꯥꯡꯉꯨꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯣꯛ ꯃꯅꯞ ꯆꯣꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯁꯧꯒꯁꯦ ꯂꯥꯡꯐꯝ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯉꯥꯎꯕꯤꯗꯧꯅ ꯅꯇꯣꯝꯇ ꯄꯨꯔꯛ ꯁꯣꯜꯂꯤꯗꯨꯅ? ꯑꯣ ꯀꯔꯤ ꯑꯣꯏꯅꯤ? ꯅꯌꯥꯝꯕ ꯍꯥꯏꯕ ꯏꯟꯗꯕ ꯁꯟꯊꯤ ꯍꯥꯟꯕꯗꯣ ꯃꯃꯥꯏꯒꯤ ꯃꯥꯌꯣꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯃꯤ ꯃꯥꯟꯗꯕ ꯅꯨꯄꯤꯗꯨꯒ ꯉꯁꯤꯁꯨ ꯎꯅꯍꯧꯏ ꯍꯥꯏꯅꯦ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯇꯥꯆꯧꯒꯤ ꯅꯨꯄꯤꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯟꯗꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯈꯜꯂꯒ ꯍꯌꯦꯡꯋꯥꯏ ꯏꯃꯥꯒ ꯂꯩꯃꯤꯟꯅꯗꯧꯗꯤ ꯅꯠꯇꯦꯗꯅ꯫ ꯅꯨꯡꯁꯤꯅꯕꯗꯕꯨ ꯁꯛ ꯐꯖꯕ ꯊꯤꯕ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ? ꯊꯃꯣꯏ ꯁꯦꯡꯅꯕꯗꯨꯅ ꯃꯔꯨꯅꯤ꯫ ꯁꯛ ꯐꯖꯔꯒ ꯊꯃꯣꯏ ꯇꯤꯟ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ꯫ ꯍꯣ ꯊꯤꯖꯔꯁꯨ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯊꯤꯃꯟꯈ꯭ꯔꯦ꯫ ꯊꯤꯕꯗꯁꯨ ꯅꯠꯇꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯗꯨꯃꯒ ꯑꯁ ꯊꯣꯛꯅ ꯄꯥꯝꯖꯈꯤꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ꯫ ꯍꯩ ꯑꯇꯣꯝꯕ ꯅꯪꯗꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯈꯛ ꯂꯦꯞꯀꯦ ꯈꯟꯒꯅꯨꯀꯣ꯫ ꯑꯩꯗꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯅꯤ ꯇꯧꯊꯗꯣꯏꯁꯦ꯫ ꯑꯗꯨꯒ ꯍꯌꯦꯡꯋꯥꯏ ꯅꯃꯧꯅ ꯇꯧ ꯍꯥꯏꯕꯁꯨ ꯂꯣꯏ ꯇꯧꯗꯣꯏꯅꯤ꯫ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯅꯆꯥ ꯑꯩꯕꯨ ꯑꯙꯥ ꯃꯣꯔꯥ ꯀꯥꯏꯅ ꯆꯩꯔꯛꯀꯅꯨꯀꯣ꯫ ꯍꯥꯏ ꯃꯇꯣꯏꯅꯔ ꯅꯪ ꯑꯙꯥ ꯃꯣꯔꯥ ꯀꯥꯏꯗꯣ ꯑꯣꯏꯅꯤꯡ ꯂꯩꯔꯤꯕꯣꯏꯔꯦ ꯅꯪꯗꯤ꯫ ꯀꯣꯟꯊꯣꯡꯗꯒꯤ ꯏꯕꯣꯆꯧꯗꯨ ꯏꯁꯩꯒ ꯉꯪꯗꯨꯅ ꯃꯣꯟꯗꯥ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯖꯩꯅꯦ ꯑꯩꯒꯤ ꯏꯁꯧ ꯂꯥꯡꯒꯟꯈ꯭ꯔꯕꯤ ꯊꯤꯅꯨꯕꯤ ꯑꯃ ꯃꯥꯒꯤ ꯀꯤꯖꯔꯕ ꯃꯥꯏꯊꯣꯡꯗꯣ ꯃꯥꯒꯤ ꯀꯤꯖꯔꯕ ꯃꯥꯏꯊꯣꯡꯗꯣ ꯎꯒꯅꯤ ꯈꯟꯕꯗ ꯊꯃꯣꯏꯁꯦ ꯇꯅꯤꯛꯂꯦ ꯍꯣ ꯀꯤꯖꯩꯅꯦ ꯑꯩꯗꯤ꯫ ꯏꯁ ꯃꯣꯏ ꯍꯅꯨꯕꯗꯤ ꯃꯣꯟꯗꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯣꯏꯔꯦ꯫ ꯍꯅꯨꯊꯪꯁꯤꯗ ꯅꯆꯥꯒ ꯄꯨꯟꯅ ꯄꯥꯈꯪ ꯐꯥꯃꯤꯟꯅꯕ꯭ꯔꯥ ꯍꯥꯏꯕꯨ ꯄꯨꯜꯂ ꯏꯁꯤꯡꯗ ꯊꯥꯗꯅꯤꯀꯣ꯫ ꯍꯥ ꯑꯩꯕꯣ? ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯅꯨꯄꯤ ꯅꯪꯁꯤꯁꯨ ꯑꯌꯥꯕꯤꯅꯤꯀꯣ꯫ ꯍꯅꯨꯊꯪꯁꯤꯗ ꯏꯆꯥ ꯑꯇꯣꯝꯕꯒꯤ ꯃꯃꯥꯡꯁꯤꯗ ꯀꯌꯥꯗꯤ ꯏꯀꯥꯏꯗ꯭ꯔꯤꯕ ꯃꯁꯤꯒꯤ ꯏꯀꯥꯏꯗꯕꯤꯁꯤꯗꯤ꯫ ꯑꯦ ꯀꯔꯤꯅꯣ ꯃꯥ ꯍꯥꯏꯁꯤꯅ? ꯍꯅꯨꯊꯪꯁꯤꯗ ꯈꯝꯕꯜꯂꯤꯕ ꯀꯥꯏꯗꯨꯅꯤꯅ ꯅꯪꯒꯤꯗꯣ꯫ ꯍꯣꯏꯒꯤ ꯍꯅꯨꯕꯤ ꯅꯪ ꯂꯩꯔꯕꯅꯤꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯃꯨꯛ ꯍꯟꯅꯒ ꯌꯦꯡꯖꯗꯦꯀꯣ꯫ ꯍꯧꯖꯤꯛꯀꯥꯟ ꯃꯁꯥꯒꯤ ꯆꯍꯤ ꯌꯦꯡꯗ ꯏꯊꯛ ꯏꯔꯥꯡꯅ ꯇꯥꯎꯕ ꯍꯅꯨ ꯍꯟꯊꯤꯒꯨꯝ ꯎꯕꯤꯒꯅꯨꯋꯣ ꯑꯩꯒꯤ ꯈꯝꯕꯜ ꯆꯥꯎꯕꯤ꯫ ꯕꯥ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯗꯤꯕ ꯃꯆꯥ ꯑꯩ ꯂꯩ ꯀꯥꯏꯅ ꯏꯀꯥꯏꯕꯒ ꯈꯪꯕꯤꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯁꯤꯁꯨ ꯑꯌꯥꯕꯤꯅꯤ꯫ ꯃꯤ ꯑꯃꯅ ꯃꯆꯤꯟ ꯂꯦꯡꯉꯤꯅ ꯍꯦꯛꯇ ꯈꯨꯝꯕꯤꯅꯤ꯫ ꯍꯩ ꯑꯇꯣꯝꯕ ꯍꯧꯗꯣꯡ ꯃꯃꯥꯏ ꯄꯥꯟꯕ ꯏꯀꯥꯏꯗꯕ ꯅꯪꯕꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯅꯃꯥ ꯑꯉꯥꯎꯕꯤꯒꯤ ꯃꯆꯥ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯇꯦ꯫ ꯑꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯊꯤꯅꯨꯕꯤ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ꯫ ꯑꯗꯣ ꯄꯥꯕꯕꯨ ꯀꯗꯣꯝꯗ ꯂꯦꯡꯕꯤꯔꯨꯕꯅꯣ? ꯏꯃꯥꯁꯦ ꯍꯨꯏ ꯑꯉꯥꯎꯕꯤ ꯁꯥꯗꯅ ꯑꯎꯕ ꯆꯤꯛꯇꯅ ꯂꯩꯔꯤ꯫ ꯏꯃꯥꯒꯤ ꯃꯥꯟꯖ ꯄꯥꯕ ꯍꯜꯂꯛꯇꯕꯅꯤꯅ ꯐꯥꯖꯤꯟꯕꯤꯍꯧꯔꯣ꯫ ꯅꯆꯥ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯃꯃꯥ ꯏꯔꯣꯏ ꯃꯥꯟꯕꯤꯒꯤ ꯃꯆꯥꯁꯤꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯅ? ꯑꯩꯅ ꯅꯥ ꯈꯔ ꯇꯥꯊꯤꯕꯁꯤꯗ ꯃꯣꯏꯅ ꯉꯥꯡꯂꯤꯕꯁꯦ ꯀꯔꯤꯝ ꯍꯦꯛ ꯈꯪꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯥꯟꯅꯕ ꯈꯨꯝꯕꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯃꯃꯥ ꯀꯔꯤꯅꯣ ꯅꯪꯅꯗꯨꯗ ꯅꯆꯤꯟꯅꯦꯅ ꯇꯨꯝꯊꯣꯛꯄ ꯌꯥꯕ ꯇꯨꯝꯊꯣꯛꯇꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯅ? ꯀꯤꯀꯣ ꯑꯩ ꯀꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯪꯒꯤ ꯅꯆꯤꯟ ꯑꯇꯨꯝꯕꯗꯣ꯫ ꯇꯥꯅꯤꯡꯗꯦꯗ ꯊꯤꯅꯨꯕ ꯅꯪꯅ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ꯫ ꯍꯩ ꯇꯞꯅ ꯉꯥꯡꯉꯨꯅꯤ ꯅꯪꯕꯣ ꯅꯥꯒꯁꯤ ꯂꯣꯏ ꯄꯪꯕ ꯇꯥꯔꯤ꯫ ꯑꯆꯧꯕꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯋꯥ ꯑꯝꯇ ꯁꯤꯟꯅꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯍꯩꯍꯥ ꯃꯅꯤꯡꯂꯣꯝꯒꯤ ꯊꯥꯖ ꯍꯥꯏꯕꯤ ꯊꯔꯣꯏ ꯅꯤꯡꯒꯥꯕꯤ ꯃꯥꯟꯕꯤꯗꯣ ꯁꯦꯜ ꯊꯧꯔꯨꯕꯨ ꯄꯤꯔꯛꯇꯦꯅꯦ꯫ ꯆꯤꯟ ꯌꯥꯎꯕꯤ ꯅꯪꯅ ꯈꯔ ꯊꯧꯔꯨꯁꯨ ꯀꯨꯏꯔꯕꯅꯤ ꯃꯗꯨꯅ ꯂꯧꯈꯤꯕꯗꯨꯁꯨ꯫ ꯃꯣꯏ ꯊꯤꯅꯨꯕꯒꯤ ꯁꯦꯜꯒ ꯂꯥꯏꯔꯤ ꯅꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯋꯥꯈꯜ ꯑꯁꯤ꯫
ꯍꯦꯟꯃꯟꯗ꯭ꯔꯅꯦ ꯃꯃꯥꯗꯨꯗꯤ ꯅꯪꯁꯨ ꯅꯪ ꯐꯥꯒꯤꯗꯒꯤ ꯆꯩ ꯆꯥꯅꯤ ꯍꯥꯏꯔꯤꯁꯤꯗꯤ ꯍꯅꯨꯔꯕ ꯑꯩꯕꯨ ꯁꯦꯜ ꯊꯧꯕꯒꯤ ꯅꯃꯥꯗ ꯅꯨꯄꯤ ꯀꯣꯏ ꯀꯥꯏ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗ ꯅꯨꯄꯤ ꯅꯪꯀꯣ ꯅꯪ ꯅꯆꯤꯟ ꯅꯔꯩ ꯀꯦꯟꯒꯗ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯈꯝꯕꯜꯂꯤꯅꯤ ꯀꯥꯏꯅ ꯑꯗꯨꯕꯨ ꯀꯥꯂꯤ ꯖꯨꯛꯇ ꯁꯛ ꯐꯖꯔꯨꯕ ꯏꯕꯣꯆꯧꯕꯒꯤ ꯏꯔꯥꯜ ꯇꯥꯔꯤ ꯄꯦꯜꯂꯦꯍꯦ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯊꯤꯅꯥꯄꯪ ꯍꯥꯏꯔꯤꯁꯤꯒ ꯍꯣ ꯃꯣꯏ ꯍꯅꯨꯕꯧ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜꯁꯤ ꯂꯨꯍꯣꯡꯅꯕ ꯇꯧꯕꯤꯔꯁꯤ ꯑꯩꯅ ꯄꯥꯝꯖꯕ ꯏꯈꯨꯠ ꯆꯥꯗꯧꯕ ꯏꯃꯧ ꯂꯩꯔꯦ ꯑꯆꯧꯕꯒꯤ ꯑꯄꯥꯝꯗ ꯈꯪꯗ꯭ꯔꯤꯉꯩ ꯍꯦꯛꯇ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯅ ꯍꯥꯊꯨ ꯊꯕꯛ ꯇꯧꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯆꯧꯕꯒꯤꯁꯨ ꯑꯄꯥꯝꯗ ꯍꯪꯀꯣ ꯍꯣ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯔꯦ ꯑꯩꯅ ꯄꯥꯝꯗꯦ ꯍꯟꯖꯤꯟ ꯍꯥꯏꯔꯕꯃꯛꯇꯗ ꯊꯪꯅꯕ ꯈꯨꯜꯒꯤ ꯀꯨꯆꯨ ꯁꯦꯡꯗꯕꯤ ꯂꯥꯏꯔ ꯁꯨꯗꯠꯅꯕꯤꯗꯣ ꯀꯌꯥꯝ ꯄꯥꯝꯂꯕꯅꯣ ꯈꯪꯗꯦ ꯍꯩ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ ꯅꯥꯒꯁꯤ ꯂꯣꯏ ꯄꯪꯕ ꯇꯥꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯇꯤꯡꯈꯠꯇꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯅꯨꯄꯤ ꯅꯣꯏꯒꯤ ꯅꯕꯨꯛꯆꯦꯜ ꯄꯤꯛꯄꯒꯤ ꯊꯕꯛꯇꯣ ꯇꯧꯒꯅꯨꯀꯣ ꯁꯛꯊꯤꯕꯤ ꯅꯪꯅ ꯀꯌꯥം ꯐꯖꯔꯗꯅ ꯃꯤꯒꯁꯨ ꯁꯤꯗꯕ ꯁꯥꯔꯤ ꯈꯨꯗꯝ ꯄꯤꯒꯦ ꯌꯦꯡꯉꯨ ꯁꯛꯊꯤꯕꯤ ꯅꯪꯁꯦ ꯐꯖꯈ꯭ꯔꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯈ꯭ꯔꯕ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯂꯧꯔꯤꯁꯤꯅꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯆꯥꯅꯨꯄꯥꯗꯨꯅꯁꯨ ꯅꯃꯧ ꯁꯛꯊꯤꯕꯤ ꯑꯣꯏꯒꯦꯔꯥ ꯂꯥꯏꯔꯕꯤ ꯑꯣꯏꯒꯦꯔꯥ ꯃꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯦ ꯄꯥꯝꯖꯔꯦ ꯍꯥꯏꯗꯅ ꯅꯨꯡꯁꯤꯖꯔꯤꯕꯗꯣ ꯊꯨꯒꯥꯏꯔꯨꯅꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯃꯄꯥ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯍꯩ ꯉꯥꯡꯍꯧꯔꯣ ꯅꯪ ꯅꯇꯣꯝꯇ ꯊꯤꯅꯨꯕ ꯅꯄꯪꯕ ꯁꯛꯊꯤꯕꯤ ꯀꯥꯏꯅ ꯑꯩꯕꯨ ꯃꯁꯤ ꯁꯛꯊꯤꯕꯤ ꯑꯩꯁꯦ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯖꯈꯤꯕꯗꯣ ꯄ꯭ꯔꯣꯛ ꯆꯥꯛꯏꯗꯀꯣ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯁꯣꯝꯗꯅ ꯂꯣꯌꯥ ꯑꯃꯗꯤ ꯅꯤꯡꯊꯤꯒ ꯎꯅꯔꯤ ꯕꯦꯝꯃ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯑꯩ ꯉꯥꯏꯍꯟꯕꯗ ꯂꯣꯌꯥ ꯑꯩꯁꯦ ꯅꯤꯡꯊꯤꯅ ꯉꯝꯕ ꯃꯥꯜꯂꯝꯃꯅꯤ ꯌꯥꯗꯦ ꯇꯧꯔꯤꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯉꯥꯏ ꯇꯥꯔꯦ ꯄꯩꯔꯤꯅꯦ ꯇꯧꯔꯤꯗꯣ ꯍꯦꯟꯅ ꯅꯨꯡꯁꯤꯒꯦ ꯇꯧꯏꯀꯣ ꯇꯥꯅꯤꯡꯗꯦꯗ ꯇꯥꯂꯣꯌꯥ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯦ ꯑꯩꯗꯤ ꯑꯗꯣ ꯅꯪ ꯑꯩꯈꯣꯏꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤꯁꯨ ꯏꯃꯥ ꯃꯇꯣꯝꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯄꯨꯁꯤꯟꯅꯕ ꯇꯧꯗ ꯌꯥꯗ꯭ꯔꯦ ꯉꯥꯏꯈꯣꯗ ꯃꯇꯝ ꯈꯖꯤꯛꯇ ꯏꯃꯥꯁꯨ ꯆꯤꯕꯦꯠ ꯃꯁꯥꯗꯣ ꯅꯥꯗꯨꯅ ꯂꯩ ꯏꯃꯥ ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯑꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯕꯨ ꯏꯃꯥꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨ ꯇꯥꯂꯣꯌꯥ ꯏꯃꯥꯅ ꯑꯩꯁꯦ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯦ ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯎꯄꯥꯡ ꯁꯨꯗꯕꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯁꯛꯁꯨ ꯊꯤ ꯏꯃꯥꯗꯣ ꯇꯥꯂꯣꯌꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯍꯥꯏꯅꯗꯨꯅ ꯊꯝꯂꯦ ꯍꯥꯏꯗꯅ ꯃꯤꯅꯁꯨ ꯍꯥꯏꯅꯩ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗ ꯇꯥꯂꯣꯌꯥꯁꯨ ꯌꯥꯈ꯭ꯔꯣ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯅꯨꯀꯣ ꯅꯤꯡꯊꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯅꯪꯒꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯐꯝꯗ ꯅꯠꯇꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨꯀꯣ ꯅꯨꯡꯁꯤꯕꯗꯨꯕꯨ ꯐꯖꯕ ꯑꯊꯤꯕ ꯍꯥꯏꯕ ꯑꯃꯨꯛ ꯂꯩꯕ꯭ꯔꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯒꯨꯝꯕ ꯑꯩꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯑꯃ ꯂꯥꯛꯂꯕꯗꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯀꯥꯏꯅ ꯈꯜꯂꯤꯔꯣ ꯈꯟꯖꯗꯦ ꯀꯩꯁꯨ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯣ ꯊꯨꯡꯍꯟꯕꯤꯌꯨ ꯍꯥꯏꯖꯕ ꯈꯛꯇꯅꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯅꯤꯡꯊꯤ ꯂꯩꯖꯔꯦ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯐꯔꯦꯁꯦ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ ꯏꯃꯥꯅ ꯆꯥꯅꯕ ꯀꯩꯀꯩ ꯈꯔꯁꯨ ꯂꯩꯔꯛꯄꯅꯤ ꯂꯧꯁꯤꯜꯂꯨ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ ꯍꯣꯏ ꯏꯅꯦꯝꯕꯣꯛꯅ ꯌꯥꯕ ꯃꯌꯥ ꯑꯣꯏꯍꯟꯗꯣꯏꯅꯦ ꯑꯗꯨꯅ ꯏꯅꯦꯝꯕꯣꯛ ꯃꯁꯥ ꯐꯍꯟꯗꯕ ꯌꯥꯗꯕꯅꯤ ꯃꯌꯥ ꯂꯨꯅ ꯇꯧꯍꯟꯗꯧꯕ ꯋꯥꯠꯂꯤ ꯑꯁꯨꯝꯅ ꯂꯣꯌꯥ ꯑꯃꯗꯤ ꯅꯤꯡꯊꯤꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯁꯣꯝꯗ ꯁꯥꯈꯤ ꯃꯆꯥꯅꯨꯄꯥ ꯂꯣꯌꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯆꯥ ꯍꯦꯛ ꯎꯕꯗ ꯁꯥꯈꯤꯗꯣ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯅꯪ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯨꯄꯤꯗꯨ ꯎꯅꯔꯨꯔꯤꯕ ꯅꯠꯇ꯭ರೋ ꯀꯌꯥꯔꯛ ꯍꯟꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯃꯩꯇꯥꯟ ꯃꯥꯟꯕꯤꯗꯨ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯔꯕ ꯅꯠꯇ꯭ರೋ ꯌꯦꯡꯉꯨ ꯏꯆꯥꯒꯤꯗꯤ ꯑꯩꯅ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯑꯃ ꯍꯥꯏꯅꯗꯅ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯃꯇꯨꯡ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ ꯏꯃꯥꯅ ꯁꯥꯎꯅꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯆꯧꯕ ꯏꯃꯥ ꯌꯥꯔꯦꯗ ꯑꯩꯗꯤ ꯍꯥꯟꯅꯗꯩꯁꯨ ꯍꯥꯏꯔꯤꯗꯨꯅꯤ ꯑꯩꯗꯤ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯂꯣꯏꯅꯕ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯑꯩꯒꯤꯗꯤ ꯃꯍꯥꯛ ꯈꯛꯇꯅꯤ ꯁꯨꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯛꯊꯤꯕꯤꯗꯨꯅ ꯏꯆꯥꯁꯦ ꯁꯨꯝꯕꯤꯈ꯭ꯔꯦ ꯐꯩ ꯌꯥꯝ ꯊꯨꯅ ꯏꯆꯥꯁꯦ ꯑꯌꯤꯡꯕꯤꯒ ꯂꯨꯍꯣꯡꯅꯕ ꯁꯤꯟꯗꯕ ꯌꯥꯗꯦ ꯁꯣꯝꯗꯅ ꯅꯤꯡꯊꯤꯒꯤ ꯃꯃꯥ ꯂꯩꯃꯅ ꯃꯆꯥꯗ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯑꯩꯅꯗꯤ ꯑꯃꯥꯡꯁꯪ ꯌꯧꯅ ꯍꯦꯛ ꯊꯤꯔꯨꯔꯕꯅꯤꯗꯣ ꯀꯩꯒꯤ ꯏꯃꯥꯗꯤ ꯑꯃꯥꯡꯁꯪꯗꯩ ꯊꯤꯔꯤꯕ ꯇꯜꯂꯤꯗꯦ ꯃꯥ ꯅꯪꯁꯤ ꯌꯥꯝꯅ ꯀꯅꯥ ꯈꯪꯅꯤ ꯊꯤꯕ ꯐꯪꯕꯂꯛꯇ꯭ꯔꯕꯗꯨꯗ ꯊꯤꯔꯨꯕꯅꯤꯗꯅ ꯍꯦꯛꯇ ꯍꯣ ꯑꯗꯨꯕꯨꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯏꯃꯥꯅ ꯊꯤꯔꯤꯕꯨ ꯑꯣ ꯅꯪꯒꯤ ꯅꯠꯇ ꯁꯦꯝꯕꯥꯡ ꯃꯥꯟꯕꯤꯗꯣ ꯂꯥꯛꯑꯝꯃꯤ ꯅꯪ ꯊꯤꯔꯝꯃꯤ ꯑꯩꯗꯤ ꯏꯆꯥ ꯊꯣꯛꯈꯤꯕꯁꯨ ꯎꯍꯧꯗ꯭ꯔꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯀꯩꯒ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯤ ꯀꯩ ꯑꯣꯏꯔꯖꯥꯠꯅꯣ ꯃꯥꯅ ꯂꯥꯛꯑꯝꯃꯤꯗꯨꯅ ꯑꯌꯨꯛꯇ ꯆꯠꯂꯨꯒꯦ ꯅꯍꯥꯟ ꯐꯅꯦꯛ ꯂꯧꯈꯤꯕꯁꯤꯡꯗꯣ ꯁꯤꯜ ꯄꯤꯁꯤꯟꯅꯔꯛꯄꯒꯤ ꯑꯣꯏꯔꯝꯅꯤ ꯍꯣꯏ ꯆꯠꯂꯨꯔꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯄꯥꯏꯔꯤꯗꯨꯅ ꯍꯩꯃ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯇꯥꯂꯣꯌꯥꯅ ꯏꯃꯥꯒꯤꯅꯦꯅ ꯄꯤꯔꯝꯕꯅꯤ ꯀꯔꯤꯒꯤ ꯂꯧꯔꯛꯏꯅꯣ ꯏꯕꯦꯝꯃ ꯃꯤꯉꯣꯟꯗꯒꯤ ꯄꯪꯆꯥ ꯆꯥꯊꯣꯛꯄꯁꯤ ꯏꯃꯥꯗꯤ ꯄꯥꯝꯗꯦ ꯑꯩꯅ ꯂꯩꯌꯣꯅ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯇꯥꯂꯣꯌꯥꯅ ꯂꯩꯖꯔꯛꯄꯗꯨꯕꯨ ꯑꯩꯅꯔꯣ ꯌꯥꯔꯦ ꯁꯤꯃ
ꯃꯇꯨꯡ ꯑꯩ ꯇꯥ ꯂꯣꯌꯥꯗ ꯍꯥꯏꯔꯒꯦ ꯑꯗꯣ ꯏꯃꯥ ꯑꯩ ꯏꯇꯥ ꯊꯥꯔꯨ ꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯄꯪꯀꯨꯏ ꯀꯨꯏꯔꯛꯀꯅꯨꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯥꯈꯤ ꯆꯥꯛ ꯊꯣꯡꯅ ꯅꯥ ꯇꯥꯊꯤꯔꯕ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯍꯅꯨꯕ ꯑꯩꯗꯤ ꯏꯃꯧ ꯑꯅꯤꯃꯛ ꯏꯈꯨꯠ ꯆꯥꯕꯤ ꯉꯥꯛꯇ ꯄꯥꯝꯃꯤ ꯁꯛꯇ ꯌꯦꯡꯉꯦ ꯁꯨꯗ ꯌꯦꯡꯉꯦ ꯁꯦꯜꯗ ꯌꯦꯡꯉꯦ ꯍꯣ ꯁꯥꯈꯤꯒꯤ ꯃꯃꯧ ꯑꯅꯤꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡꯗꯒꯤ ꯍꯦꯜꯂꯤ ꯀꯥꯏꯅ ꯑꯁ ꯑꯗꯨꯗꯒꯤꯗꯤ ꯁꯥꯈꯤ ꯑꯩꯅꯒ ꯏꯃꯧ ꯑꯅꯤ ꯂꯩꯕꯗꯒꯤ ꯉꯛꯀꯁꯦ ꯍꯥꯏꯒꯠꯇꯅ ꯆꯠꯇꯧꯔꯤꯕꯅꯤ ꯏꯃꯧ ꯑꯅꯤꯅꯒ ꯁꯦꯕꯥ ꯇꯧꯊꯗꯅ ꯑꯁ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯩꯃ ꯃꯈꯣꯏ ꯍꯅꯨꯕ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯗ꯭ꯔꯥ ꯍꯥꯏꯃꯤ ꯍꯩ ꯀꯔꯤꯅꯣꯅꯦ ꯅꯆꯤꯟꯅ ꯄꯪꯂꯦꯡꯗ ꯂꯦꯡꯉꯤ ꯅꯪ ꯇꯧ ꯁꯥꯔꯤꯕ ꯑꯗꯨꯒ ꯇꯥꯁꯨ ꯇꯥꯗꯕ ꯋꯥꯗꯨꯕꯨ ꯇꯥꯕ꯭ꯔꯥ ꯀꯔꯤ ꯆꯥꯅꯔꯤꯒꯦ ꯑꯩꯁꯦ ꯅꯥ ꯈꯔ ꯈꯖꯤꯛ ꯇꯥꯊꯤ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯇꯥꯅꯕ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ ꯀꯔꯤ ꯍꯅꯨꯕꯤꯅꯣ ꯈꯪꯗꯦ ꯇꯥꯔꯁꯨ ꯇꯥꯗꯦ ꯍꯦꯛꯇ ꯍꯥꯏꯔ ꯂꯣꯏꯔꯦ ꯇꯥꯅꯤꯡꯉꯤ ꯈꯪꯗꯦ ꯇꯥꯅꯤꯡꯗꯦ ꯈꯪꯗꯦ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤꯝꯇ ꯈꯪꯗꯅ ꯃꯈꯨꯠ ꯆꯥꯕꯤ ꯃꯃꯧ ꯀꯥꯏꯅ ꯃꯈꯨꯠ ꯆꯥꯕꯤ ꯃꯃꯧ ꯑꯅꯤꯅ ꯅꯩꯔꯛꯄꯒꯤ ꯋꯥꯗꯤ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯗꯦ ꯑꯗꯨꯒ ꯃꯥꯅ ꯉꯥꯛꯇ ꯅꯩꯕꯒꯤ ꯋꯥꯗꯅꯦ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦ ꯁꯥꯈꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯍꯔꯥꯎ ꯃꯄꯨꯔꯣꯏꯕ ꯇꯥꯅꯕ ꯉꯥꯡꯕꯗꯨ ꯃꯄꯨꯔꯣꯏꯕꯅ ꯇꯥꯕꯤꯔꯝꯗꯕꯗꯨꯗ ꯁꯥꯎꯅꯤꯡꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯃꯨrum ꯁꯣꯜꯂꯤꯗꯨꯅ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯂꯤꯕ ꯀꯥꯏꯗꯨꯔꯣ ꯍꯅꯨꯕ ꯅꯪ ꯇꯧꯔꯤꯗꯣ ꯍꯣꯏꯃ ꯍꯤꯡꯆꯥꯕꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯤ ꯊꯣꯏꯅ ꯇꯧ ꯁꯥꯔꯤꯕ ꯑꯩꯁꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯁꯞꯇ꯭ꯔ ꯃꯥꯟꯕ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯇꯧꯔꯒ ꯑꯃꯨꯛ ꯀꯟꯅ ꯉꯥꯡꯕꯗꯨꯗꯒꯤꯅꯤ ꯅꯥꯁꯦ ꯑꯩꯅ ꯅꯥꯁꯦ ꯅꯪꯅ ꯄꯪꯍꯜꯂꯕꯅꯤ ꯅꯪ ꯃꯁꯤ ꯄꯨꯝꯕ ꯍꯅꯨꯕꯤ ꯊꯤꯅꯨꯕꯤ ꯁꯅꯥꯕꯨꯅ ꯀꯣꯄ ꯃꯥꯟꯕꯤ ꯅꯪꯅ ꯑꯩꯁꯦ ꯅꯥꯄꯪꯕ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯌꯣ ꯇꯥꯏꯅꯐꯝ ꯑꯃ ꯂꯩꯔꯦ ꯀꯥꯏꯅ ꯍꯦꯛꯇ ꯇꯥꯏꯅꯕꯗꯨꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯣ ꯃꯈꯣꯏ ꯍꯅꯨꯕꯅ ꯉꯥꯡꯖ ꯁꯥꯔꯤꯗꯨꯕꯣ ꯊꯤꯅꯨꯕ ꯅꯪꯅ ꯅꯅꯥ ꯇꯥꯊꯤꯔꯒ ꯑꯩꯅꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯕꯗꯅꯥ ꯄꯤꯕꯗꯨꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯑꯅꯤ ꯂꯥꯛꯑꯀꯥꯟꯗ ꯊꯤꯅꯨꯕ ꯅꯪ ꯑꯣꯠꯆꯅꯤ ꯆꯥꯛꯁꯪꯗ ꯃꯄꯥꯒ ꯃꯃꯥꯒꯅ ꯂꯥꯎꯅꯔꯛꯄꯗꯨꯗ ꯂꯣꯌꯥ ꯑꯃꯗꯤ ꯄꯤꯕꯥꯔꯤꯜ ꯆꯪꯂꯛꯇꯨꯅ ꯂꯣꯌꯥꯅ ꯕꯥꯕꯥ ꯀꯩꯗꯧꯅꯔꯒꯦ ꯑꯃꯨꯛ ꯑꯆꯧꯕ ꯆꯥꯛꯁꯪꯁꯤꯗ ꯄꯦꯡ ꯁꯣꯏꯕꯤ ꯊꯤꯅꯨꯕꯤ ꯑꯃ ꯆꯥꯛ ꯊꯣꯡꯕ ꯌꯦꯡꯉꯨ ꯃꯗꯨꯒꯤ ꯊꯤꯅꯨꯕꯤꯗꯨ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯥ ꯈꯔ ꯇꯥꯗꯦ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯇꯥꯅꯕ ꯍꯥꯏꯕ ꯃꯌꯥꯏꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯇꯣꯝꯇ ꯅꯣꯛꯇꯅ ꯑꯉꯥꯎꯕꯤꯗꯧꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯦ ꯀꯟꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄꯅꯤꯗ ꯇꯥꯗ꯭ꯔꯥ ꯍꯪꯕꯗꯨꯃꯗꯤ ꯃꯁꯤꯗ ꯂꯥꯜꯂꯤꯕꯁꯤ ꯅꯥ ꯄꯪꯂꯨꯕ ꯑꯩꯅ ꯑꯗꯨꯝ ꯂꯥꯟꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯦꯔꯥ ꯇꯥꯗꯦ ꯀꯥꯏꯅ ꯀꯤꯛ ꯍꯦꯛꯇ ꯅꯝꯕꯗꯨꯗꯤ ꯇꯧꯒꯅꯨꯗ ꯇꯥꯈꯩ ꯇꯥꯊꯣꯛꯈ꯭ꯔꯒ ꯇꯥꯗꯦ ꯀꯥꯏꯅ ꯍꯥꯏꯖꯟꯕꯤꯗꯣ ꯌꯥꯔꯣꯏ ꯇꯥꯍꯧꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯅꯇꯣꯝꯇ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯉꯤꯗꯣ ꯄꯤꯕꯥꯔꯦꯜ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯃꯤꯋꯥ ꯉꯥꯡꯕꯁꯤꯕꯨ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯉꯥꯡꯕ ꯅꯠꯇꯕ ꯄꯥꯕ ꯅꯇꯣꯝꯇ ꯃꯤꯋꯥꯁꯨ ꯉꯥꯡꯕ ꯌꯥꯕꯣꯏꯔꯦ ꯉꯁꯤꯅꯦ ꯅꯈꯣꯏ ꯅꯄꯥ ꯅꯆꯥ ꯅꯣꯏ ꯑꯍꯨꯝ ꯆꯔꯥ ꯍꯦꯟꯖꯅꯤꯀꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯕ꯭ꯔꯥ ꯏꯕꯣ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯍꯌꯦꯡꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯀꯦꯕ ꯄꯤꯕꯥꯔꯦꯜ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯇꯣꯏꯔꯣꯏ ꯃꯥꯅ ꯍꯩ ꯀꯔꯤꯅꯣ ꯍꯅꯨꯕ ꯅꯥꯄꯪꯕꯁꯤꯒꯤ ꯅꯨꯄꯤ ꯑꯩ ꯑꯃ ꯂꯩꯅ ꯀꯔꯤꯒꯤ ꯃꯥꯒꯤꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯇꯧꯔꯤꯒꯦ ꯁꯦ ꯅꯌꯥꯝꯕ ꯎꯅ ꯅꯃꯤꯠ ꯇꯥꯡꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯑꯁꯤꯒꯤ ꯑꯩꯅ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯇꯧꯔꯤꯕꯁꯤ ꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯍꯟꯖꯤꯟ ꯋꯥ ꯌꯥꯝ ꯉꯥꯡꯅꯔꯣꯏꯁꯤ ꯅꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯤꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯆꯥꯛꯁꯪꯗꯒꯤ ꯊꯣꯛꯈꯤ ꯀꯌꯥꯇꯪꯅ ꯌꯦꯡꯉꯨꯅꯦ ꯃꯈꯣꯏꯕꯨ ꯑꯁꯤ ꯌꯧꯅ ꯆꯥꯎꯅꯕ ꯌꯣꯛꯅꯕꯒꯤ ꯃꯍꯩꯔ ꯍꯥꯏꯕꯅꯤꯗ ꯄꯤꯕꯥꯔꯦꯜꯅ ꯑꯁꯤ ꯌꯥꯔꯤꯁꯤꯃ ꯇꯥꯆꯧꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯂꯩꯕꯒꯤꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯤꯔꯨꯔꯅꯨ ꯇꯥꯆꯧꯒꯤ ꯅꯨꯄꯤꯗꯣ ꯏꯃꯥꯒ ꯂꯩꯃꯤꯟꯅꯗꯧꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯁꯛ ꯐꯖꯕ ꯁꯦꯜ パꯏꯕꯗꯨꯅ ꯇꯨꯡ ꯀꯣꯏꯕ ꯌꯥꯒꯗ꯭ꯔꯣ ꯁꯛ ꯐꯖꯔꯒ ꯃꯔꯤꯜ ꯇꯥꯎꯕꯤ ꯑꯣꯏꯔꯝꯃꯗꯤ ꯏꯃꯥ ꯅꯪ ꯏꯗꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯂꯩꯖꯅꯤ ꯏꯆꯥ ꯑꯇꯣꯝꯕ ꯈꯛꯇꯅ ꯋꯥꯈꯜ ꯂꯩ ꯑꯗꯨꯕꯨꯗꯤ ꯃꯄꯥ ꯑꯩꯒꯤ ꯃꯆꯥꯅꯤꯗꯅ ꯐꯩ ꯅꯈꯣꯏ ꯑꯃꯠꯇ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯈꯪꯅꯤꯗꯅ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯁꯛꯊꯤꯕꯤꯗꯣ ꯌꯥꯝ ꯄꯥꯝꯂꯨꯔꯕ ꯅꯠꯇ꯭ꯔꯣ ꯈꯪꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯅꯨꯃꯤꯠ ꯑꯁꯤꯃ ꯁꯥꯎꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯈꯤ ꯌꯥꯍꯧꯕꯒ ꯅꯤꯡꯊꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯑꯣ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯇꯕ꯭ꯔꯣ ꯂꯣꯏ ꯁꯤꯔꯕ꯭ꯔꯥ ꯀꯩꯅꯣꯅꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈꯤꯗ꯭ꯔꯦꯗ ꯈꯣꯟꯗꯥꯁꯤꯗꯤ ꯍꯣ ꯇꯥꯔꯦ ꯁꯤꯗꯕꯅꯤꯅ ꯇꯥꯔꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯌꯨꯝꯁꯤ ꯅꯤꯡꯊꯤ ꯍꯣꯏꯒꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯤ ꯅꯤꯡꯊꯤ ꯍꯥꯏꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯅꯆꯥꯅꯨꯄꯤꯗꯨ ꯐꯥꯖꯤꯟꯕꯤꯌꯨ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥ ꯐꯥꯖꯤꯟꯒꯦ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯆꯥ ꯁꯛꯊꯤꯕꯤꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯕꯤꯈ꯭ꯔꯦ ꯀꯔꯝꯅ ꯏꯆꯥꯗꯣ ꯐꯥꯕꯤꯔꯕꯅꯣ ꯈꯪꯗꯦ ꯃꯃꯥ ꯑꯩꯒꯤ ꯋꯥ ꯑꯃ ꯐꯥꯎꯕ ꯇꯥꯗ꯭ꯔꯦ ꯀꯔꯤꯅꯣ ꯁꯣꯝꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯂꯥꯛꯄꯤꯔꯒ ꯍꯥꯏꯕꯤꯔꯤꯕꯗꯨꯅ ꯏꯆꯥꯁꯤ ꯃꯌꯥꯝꯒꯤ ꯃꯃꯤꯠꯇ ꯊꯤꯅ ꯎꯔꯕꯁꯨ ꯃꯃꯥ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯒꯤ ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯑꯗꯨꯒ
ꯑꯩꯒꯤ ꯏꯆꯥꯅ ꯀꯅꯥꯕꯨꯁꯨ ꯐꯥꯈꯤꯕ ꯂꯩꯇꯦ ꯏꯁꯝ ꯁꯝꯅ ꯍꯤꯡꯖꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯃꯁꯛ ꯊꯤꯅꯕ ꯋꯥꯗꯤ ꯍꯥꯏꯕꯤꯒꯅꯨ ꯍꯣꯏ ꯏꯆꯦꯅ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯁꯤꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯏꯆꯦꯒꯤ ꯋꯥ ꯑꯗꯨꯅ ꯈꯪꯖꯔꯤ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯥꯖꯤꯟꯖꯒꯦ ꯑꯗꯨꯒ ꯏꯆꯦꯒꯤ ꯅꯆꯥ ꯑꯗꯨꯕꯨꯁꯨ ꯏꯆꯦꯅ ꯐꯥꯖꯤꯟꯕꯤꯌꯨ ꯏꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯍꯧꯍꯜꯂꯛꯀꯅꯨ ꯁꯥ ꯁꯟ ꯊꯥꯗꯣꯛꯄꯗꯧꯅ ꯊꯥꯗꯣꯛꯄꯤꯔꯛꯀꯅꯨ ꯍꯥꯏꯌꯣ ꯍꯣꯏ ꯕꯦꯝꯃ ꯅꯆꯥꯅꯨꯄꯤꯗꯨꯗ ꯐꯥꯖꯤꯜꯂꯨ ꯏꯆꯥꯗꯤ ꯃꯃꯥ ꯑꯩꯅ ꯄꯥꯝꯖꯕꯤ ꯏꯈꯨꯠ ꯆꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯒ ꯆꯥꯎꯅ ꯂꯨꯍꯣꯡꯗꯧꯔꯕꯅꯤ ꯂꯥꯏꯔꯁꯨ ꯅꯠꯅꯕꯤ ꯁꯛꯊꯤꯕꯤ ꯅꯆꯥꯗꯨꯗꯤ ꯏꯃꯥ ꯍꯣꯏꯕ ꯄꯥꯝꯖꯗꯦ ꯃꯆꯥ ꯋꯥꯔꯛꯀꯅꯤ ꯈꯪꯗꯕꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯆꯠꯈꯤꯔꯝꯃꯤ ꯂꯩꯃꯅ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯆꯥ ꯋꯥꯔꯛꯄꯗꯤ ꯉꯝꯗ꯭ꯔꯒ ꯏꯆꯥꯁꯤꯗ ꯇꯥꯏꯅꯔꯤꯕꯅꯤꯅꯦ ꯏꯆꯥ ꯑꯁꯤꯅ ꯃꯆꯥꯗꯨꯗ ꯏꯔꯥꯡ ꯍꯧꯕꯁꯤ ꯃꯉꯥꯏ ꯏꯃꯥ ꯅꯆꯥꯒꯤ ꯍꯛꯇꯛꯇ ꯏꯃꯥ ꯅꯪ ꯃꯤꯅ ꯋꯥ ꯉꯛꯂꯝꯃꯦꯀꯣ ꯍꯩ ꯑꯉꯥꯎꯕꯤꯌꯥ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯏꯃꯥ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯨꯕꯨꯅꯦ ꯂꯣꯌꯥꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯨꯔꯅꯨꯀꯣ ꯍꯌꯦꯡꯋꯥꯏ ꯏꯆꯥꯅ ꯌꯨꯝ ꯑꯗꯨ ꯂꯩꯔꯕꯁꯨ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯏꯃꯥ ꯊꯥꯖꯗꯦ ꯂꯣꯌꯥꯒꯤ ꯃꯃꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯑꯗꯨꯝ ꯇꯥꯛꯏ ꯌꯦꯡꯉꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒ ꯃꯈꯣꯏꯒꯁꯨ ꯌꯥꯝꯅ ꯈꯦꯠꯅꯩꯗꯣ ꯏꯃꯥ ꯌꯥꯔꯤꯁꯦ ꯏꯆꯥ ꯀꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯅꯨ ꯃꯇꯤꯛ ꯆꯥꯗꯕꯤ ꯃꯃꯥ ꯑꯣꯏꯔꯨꯕꯗ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯤꯠꯅꯨ ꯄꯤꯔꯥꯡ ꯁꯤꯊꯍꯜꯂꯤꯀꯣ ꯅꯃꯥꯏꯅ ꯑꯁ ꯏꯃꯥ ꯑꯩ ꯀꯩꯝꯇ ꯇꯧꯗꯦ ꯏꯃꯥꯒꯤ ꯅꯆꯥ ꯑꯣꯏꯅ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯄꯣꯛꯆꯒꯦ ꯍꯥꯏꯅ ꯑꯩꯗꯤ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤꯕꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯗꯤ ꯑꯩ ꯑꯃꯒꯤ ꯃꯔꯝꯗꯒꯤ ꯏꯃꯥꯕꯨ ꯃꯤꯅ ꯑꯁꯨꯝꯅ ꯉꯥꯡꯍꯟꯕꯁꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯅꯆꯥꯏꯅꯗꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯇꯨꯝ ꯊꯣꯡꯂꯨꯔꯁꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯂꯩꯇ ꯄꯥꯡꯍꯟꯖꯒꯦ ꯍꯥꯏꯅꯗꯤ ꯈꯟꯕ ꯇꯧꯒꯅꯨꯀꯣ ꯐꯥꯎꯗꯕ ꯅꯠꯇꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯊꯃꯣꯏꯗꯁꯨ ꯐꯪꯗꯕ ꯅꯠꯇꯦ ꯆꯩꯅꯥꯈꯣꯜ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯥꯈꯤꯅ ꯂꯥꯛꯇꯨꯅ ꯉꯥꯡꯂꯝꯕ ꯑꯁꯤꯗꯒꯤ ꯂꯣꯌꯥꯅ ꯐꯅꯌꯥꯝꯅ ꯅꯤꯡꯊꯤꯕꯨ ꯎꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯎꯅꯕ ꯐꯪꯂꯝꯗꯦ ꯑꯉꯥꯡ ꯊꯥꯗꯨꯅ ꯀꯧꯔꯕꯁꯨ ꯅꯤꯡꯊꯤꯗꯤ ꯂꯩꯍꯧꯗꯦ ꯍꯥꯏꯅ ꯊꯣꯛꯂꯛꯇꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯊꯥꯗꯨꯅ ꯂꯣꯌꯥꯅ ꯊꯥꯔꯣꯕꯨ ꯀꯧꯊꯣꯛꯍꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯔꯣꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯣꯌꯥ ꯀꯩ ꯂꯩꯔꯒꯦ ꯊꯣꯛꯂꯛꯇꯕ ꯌꯥꯗꯦ ꯍꯥꯏꯁꯤꯕꯣ ꯊꯥꯔꯣ ꯅꯤꯡꯊꯤꯗꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ ꯑꯉꯥꯡ ꯊꯥꯗꯨꯅ ꯀꯧꯔꯕꯁꯨ ꯃꯥꯗꯤ ꯊꯣꯛꯂꯛꯇ꯭ꯔꯦ ꯌꯥꯔꯒꯗꯤ ꯅꯪꯅ ꯑꯃꯨꯛꯇ ꯎꯅꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯈꯪꯗ꯭ꯔꯦ ꯍꯟꯗꯛ ꯃꯥꯅ ꯈꯪꯍꯧꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯁꯦꯡꯅ ꯂꯣꯌꯥ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯀꯩꯅꯣ ꯊꯥꯔꯣ ꯀꯩ ꯋꯥꯅꯣ ꯅꯤꯡꯊꯤꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯊꯥꯔꯣ ꯅꯍꯥꯟ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗ ꯂꯣꯌꯥꯒꯤ ꯏꯃꯥꯗꯣ ꯏꯇꯥ ꯅꯤꯡꯊꯤ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯂꯣꯌꯥ ꯍꯣꯏꯒꯤ ꯏꯃꯥꯅ ꯅꯤꯡꯊꯤ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯗ ꯀꯔꯤ ꯈꯔ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯇꯥꯗꯣ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯁꯣꯟꯕꯤ ꯏꯃꯥ ꯂꯩꯃꯁꯨ ꯑꯅꯥꯕ ꯍꯦꯟꯖꯤꯟꯗꯨꯅ ꯂꯩꯔꯤ ꯂꯣꯌꯥꯁꯨ ꯏꯃꯥ ꯍꯣꯏꯅ ꯁꯤꯟꯕ ꯅꯨꯄꯤꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔ ꯀꯩꯗꯧꯅꯤ ꯍꯌꯦꯡꯋꯥꯏ ꯂꯣꯌꯥ ꯍꯣꯏꯒꯤ ꯏꯃꯥꯅ ꯄꯥꯝꯗꯕꯤ ꯑꯩꯒꯤ ꯏꯇꯥꯅ ꯑꯋꯥꯕ ꯈꯥꯡꯅ ꯋꯥꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕ ꯉꯝꯂꯣꯏ ꯀꯩꯅꯣ ꯊꯥꯔꯣ ꯅꯪ ꯉꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯅꯤꯡꯊꯤ ꯍꯣꯏꯗ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕ ꯑꯗꯨꯒ ꯐꯔꯦ ꯊꯥꯔꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩꯒꯤ ꯐꯤꯔꯦꯞꯇꯤ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯩ ꯅꯤꯡꯊꯤ ꯅꯠꯇꯕ ꯀꯅꯥ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨꯗꯤ ꯅꯤꯡꯊꯤ ꯈꯛꯇꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯂꯣꯌꯥꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯁꯥꯈꯤ ꯃꯀꯦ ꯁꯦꯝꯗꯨꯅ ꯃꯣꯟꯗꯥ ꯑꯃꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯁꯤꯗꯒꯤꯗꯤ ꯁꯥꯈꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯉꯥꯛꯇ ꯑꯣꯏꯔꯅꯤ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯊꯤꯔꯒ ꯆꯥꯎꯅ ꯍꯦꯛ ꯂꯨꯍꯣꯡꯊꯣꯛꯀꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯏꯕꯣꯆꯧꯕꯅ ꯏꯁ ꯑꯌꯨꯛꯁꯤꯗ ꯊꯤꯅꯣꯕꯤ ꯅꯪꯅ ꯃꯀꯦ ꯁꯦꯝꯂꯒ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯕ ꯃꯀꯦ ꯁꯦꯝꯕ ꯃꯤꯋꯥ ꯉꯥꯡꯕ ꯈꯛꯇꯅꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯅ ꯁꯦꯜ ꯂꯧꯁꯤꯜꯂꯛꯎ ꯁꯦල් ꯈꯣꯝꯖꯤꯜꯂꯛꯎ ꯍꯥꯏꯕꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯇꯥꯔꯒ ꯅꯥꯀꯜ ꯑꯃꯗ ꯄꯨꯠ ꯍꯦꯛꯇ ꯐꯥꯎꯗꯣꯛꯑꯝꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯐꯤꯖꯣꯜ ꯑꯅꯧꯕ ꯑꯃ ꯂꯩꯔꯝꯗꯥꯏꯗꯅ ꯅꯥꯄꯪꯕ ꯍꯅꯨꯕ ꯑꯩꯉꯣꯟꯗ ꯀꯦꯁꯤꯟꯅꯔꯒ ꯃꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯅ ꯇꯥꯏꯌꯦꯁꯨ ꯈꯪꯗꯦ ꯇꯥꯗꯦꯁꯨ ꯈꯪꯗꯦ ꯃꯆꯤꯟꯁꯤꯗ ꯄꯪꯂꯦꯡꯗ ꯂꯦꯡꯉꯤ ꯂꯣꯌꯥ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯃꯃꯥꯗ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯏꯃꯥ ꯅꯪꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥꯅꯤꯀꯣ ꯅꯆꯥ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯕꯤꯗꯅ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤꯒꯤ ꯆꯠꯄꯤꯔꯨꯔꯤꯕꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯃꯥꯒꯤ ꯃꯐꯝꯗ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯗꯨꯅꯤ ꯑꯩꯗꯤ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥ ꯑꯃꯃꯨꯛ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯍꯥꯏꯅ ꯏꯃꯥꯅ ꯄꯥꯝꯗꯕꯤ ꯃꯍꯥꯛꯇꯣ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤꯅꯤ ꯃꯥ ꯅꯠꯇꯅ ꯑꯩ ꯀꯅꯥꯁꯨ ꯌꯦꯡꯂꯣꯏ ꯌꯨꯝ ꯑꯁꯤꯗ
ꯑꯩꯅ ꯃꯥꯕꯨ ꯃꯧ ꯑꯣꯏꯍꯟꯒꯅꯤ꯫ ꯍꯩ ꯋꯥꯔꯛꯇꯕ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯍꯥ? ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯁꯛꯇꯥ ꯊꯤ ꯏꯁꯨ ꯇꯥꯗꯕꯤ ꯃꯥꯕꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯕꯅꯤꯅꯦ꯫ ꯃꯁꯤꯔꯣ ꯏꯆꯥ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯤꯁꯦ? ꯏꯕꯣꯆꯧꯕꯅ ꯊꯤꯅꯣꯕꯤ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯉꯝꯃꯦꯗ꯫ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯆꯠꯂꯒ ꯀꯔꯤ ꯍꯥꯏꯔꯨꯔꯤꯕ ꯅꯪꯗꯤ? ꯃꯁꯤ ꯃꯀꯣꯛ ꯑꯁꯤ ꯀꯔꯤꯝꯇ ꯍꯦꯛ ꯈꯟꯗꯦꯗ꯫ ꯅꯪꯅꯗꯤ ꯅꯁꯛ ꯀꯌꯥꯝ ꯐꯖꯔꯗꯅ ꯃꯤꯒꯁꯨ ꯁꯤꯗꯕ ꯁꯥꯔꯤ꯫ ꯁꯦꯜ ꯄꯥꯏꯕ ꯑꯩꯉꯣꯟꯗ ꯂꯩꯕꯗꯒꯤ ꯀꯦꯅ ꯃꯧꯅ ꯂꯩꯖꯕꯗꯨꯒꯤ ꯈꯔ ꯌꯦꯡ ꯌꯥꯕꯒꯤ ꯋꯥ꯫ ꯃꯗꯨꯒ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯪꯅ ꯃꯥꯟꯗꯣꯏꯁꯤ ꯌꯣꯡ ꯍꯅꯨꯕꯤꯅꯤ ꯈꯪꯂꯕ꯭ꯔꯥ? ꯁꯛꯇꯥ ꯑꯁꯤꯒ ꯃꯃꯧ ꯐꯖꯕꯤꯅ ꯃꯅꯦꯝ ꯑꯣꯠꯈꯥꯏꯕꯒꯤ ꯋꯥꯗꯤ ꯍꯦꯛ ꯀꯥꯟꯊꯣꯛꯄꯗꯨ ꯇꯧꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯆꯧꯕ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥꯁꯤꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯈꯜꯂꯨ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥ ꯊꯣꯛꯀꯗꯕꯅꯤ꯫ ꯅꯊꯃꯣꯏꯅ ꯗꯨꯛ ꯄꯥꯝꯖꯔꯒꯗꯕꯨ ꯀꯔꯤꯒꯤ ꯄꯥꯡꯗꯕ ꯑꯣꯏꯔꯤꯒꯦ? ꯆꯠꯂꯨ ꯏꯃꯧ ꯄꯨꯔꯛ꯫ ꯏꯄꯥꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯣꯏ꯫ ꯏꯆꯥꯒ ꯇꯨꯡ ꯀꯣꯏꯅ ꯂꯩꯗꯧ ꯃꯤꯁꯛꯇꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯊꯤꯒꯗꯧꯕꯅꯤ꯫ ꯅꯃꯥ ꯁꯣꯅꯣ ꯁꯨꯕꯤ ꯑꯁꯤꯗꯤ ꯁꯣꯅꯣ ꯁꯨꯗꯅ ꯑꯗꯨꯝ ꯂꯩꯖꯍꯧꯔꯁꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯤꯗꯤ ꯌꯦꯡꯁꯤꯟꯕ ꯌꯩꯈꯥꯏꯕ ꯀꯌꯥ꯫ ꯃꯗꯨ ꯄꯨꯝꯕ ꯊꯃꯣꯏ ꯑꯅꯤꯅ ꯑꯃꯠꯇ ꯑꯣꯏꯗꯨꯅ ꯃꯥꯌꯣꯛꯅꯃꯤꯟꯅꯒꯗꯧꯕꯅꯤ꯫ ꯏꯍꯦ ꯑꯩꯗꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯅ ꯀꯔꯤꯅꯣ ꯃꯤꯅ ꯇꯥ ꯂꯥꯛꯂꯒ ꯃꯄꯥꯅ ꯃꯆꯥꯗ ꯅꯨꯡꯁꯤ ꯄꯔꯥ ꯇꯝꯃꯦꯗꯨꯅ ꯂꯩꯔꯦꯗꯅ ꯁꯤꯙꯔꯛꯄ ꯇꯥꯔꯦ꯫ ꯑꯩꯅ ꯆꯪꯖꯍꯧꯔꯒꯦ꯫ ꯁꯃꯥꯖꯁꯦ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯦꯡꯗ꯭ꯔꯦ꯫ ꯏꯕꯣꯆꯧꯕ ꯑꯩꯅꯒ ꯈꯔ ꯅꯥ ꯇꯥꯊꯤꯕꯒ ꯑꯣꯏꯗꯩ꯫ ꯅꯣꯏꯅ ꯏꯕꯣꯆꯧꯕ ꯑꯩ ꯊꯤꯔꯦꯡꯈꯩ ꯉꯥꯡꯂꯁꯨ ꯑꯩꯅ ꯇꯥꯕꯤꯗꯧꯕꯗꯤ ꯂꯩꯇꯦꯗꯣ꯫ ꯀꯥꯟꯅꯕ ꯖꯥꯠꯅꯤꯍꯩ ꯅꯥ ꯄꯪꯕꯁꯤꯁꯨ꯫ ꯀꯥꯟꯅꯩ ꯍꯥꯏꯗꯅ ꯅꯣꯏꯗꯤ ꯅꯅꯥꯗꯨ ꯄꯪꯅꯤꯡꯗꯨꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯕ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯥꯈꯤ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯣꯌꯥꯁꯨ ꯑꯗꯨꯃꯉꯥꯏ ꯏꯃꯨꯡꯗ ꯆꯪꯉꯝꯗꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯅꯤꯡꯊꯤꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯂꯣꯌꯥꯃꯥꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯤ ꯃꯥꯇꯕꯨ ꯉꯥꯏꯖꯔꯤꯕ꯫ ꯅꯤꯡꯊꯤ ꯃꯥꯁꯨ ꯂꯣꯌꯥꯃꯥꯒꯤ ꯃꯐꯝꯗꯒꯤ ꯇꯥꯝꯂꯒꯦ ꯈꯟꯅ ꯇꯥꯝꯈ꯭ꯔꯕ ꯂꯣꯠꯂꯒꯦ ꯈꯟꯅ ꯂꯣꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯌꯥꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈ꯭ꯔꯕꯣꯏ ꯉꯥꯏꯕꯒꯤ ꯑꯋꯥꯕ ꯏꯁꯣꯔꯅ ꯎꯕꯤꯕꯒꯨꯝ ꯉꯁꯤꯗꯤ ꯅꯤꯡꯊꯤ ꯀꯩꯊꯦꯜꯂꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯣꯌꯥꯃꯥꯅꯁꯨ ꯅꯤꯡꯊꯤ ꯃꯥꯕꯨ ꯎꯕꯗ ꯅꯤꯡꯊꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯇꯥ ꯂꯣꯌꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯌꯨꯝꯗ ꯍꯟꯕꯤꯔꯣ꯫ ꯇꯥ ꯂꯣꯌꯥꯒꯤ ꯏꯃꯥꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯑꯃꯨꯛ ꯇꯥꯊꯤꯅ ꯉꯥꯡꯂꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯑꯩ ꯈꯥꯡꯕ ꯉꯝꯂꯕꯁꯨ ꯑꯩꯒꯤ ꯑꯁꯣꯟꯕ ꯏꯃꯥꯗꯨꯗꯤ ꯑꯅꯥꯕ ꯑꯣꯏꯅ ꯃꯆꯥ ꯑꯩꯉꯣꯟꯗ ꯆꯩꯅꯥ ꯎꯍꯟꯗꯅ ꯆꯩꯅꯥꯗꯣ ꯃꯗꯨ ꯈꯪꯖꯩ꯫ ꯏꯁꯥꯒꯤ ꯐꯤꯕꯝ ꯌꯦꯡꯅ ꯇꯥ ꯂꯣꯌꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯁꯦ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯇꯥ ꯂꯣꯌꯥꯗꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ꯫ ꯀꯩꯅꯣ ꯅꯤꯡꯊꯤ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯨ? ꯏꯃꯥꯒꯤ ꯑꯁꯣꯏꯕ ꯄꯨꯝꯕ ꯑꯩ ꯏꯃꯥꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦ꯫ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯌꯦ꯫ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃ ꯌꯦꯡꯅꯤꯡꯂꯨꯗꯦ꯫ ꯂꯥꯛꯑꯣ ꯅꯤꯡꯊꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯆꯠꯂꯁꯤ꯫ ꯇꯥ ꯂꯣꯌꯥ ꯆꯠꯄꯤꯔꯣ꯫ ꯑꯩꯗꯤ ꯐꯨ ꯄꯥꯡ ꯁꯨꯗꯕꯤ ꯃꯆꯥꯅꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯕꯨ ꯆꯩꯅꯥ ꯃꯁꯤꯡ ꯍꯥꯞꯇꯨꯅ ꯋꯥꯍꯟꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯅꯨ꯫ ꯐꯔꯦ ꯅꯪꯅ ꯊꯥꯖꯕꯤꯗ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯔꯝꯅ ꯅꯐꯝꯗ ꯎꯠꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯅꯐꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯀꯅꯤ꯫ ꯊꯃꯣꯏ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤꯉꯩ ꯇꯁꯦꯡꯕ ꯊꯃꯣꯏ ꯑꯁꯤꯗ ꯅꯪꯇꯒꯤ ꯃꯃꯤꯅꯤ ꯉꯁꯤꯁꯨ ꯇꯥꯔꯤꯕ꯫ ꯐꯔꯦ ꯑꯩꯅ ꯐꯅ ꯍꯥꯏꯖꯗꯨꯅꯁꯨ ꯅꯪꯅ ꯇꯥꯕꯤꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯥꯏꯅꯔꯕ ꯃꯇꯨꯡ ꯑꯗꯨꯗꯗꯤ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯅꯪꯒꯤꯗꯃꯛ ꯈꯟꯕ ꯍꯥꯏꯕꯗꯨꯗꯤ ꯅꯤꯡꯊꯤ ꯅꯪꯅ ꯈꯪꯕꯤꯌꯨꯀꯣ꯫ ꯅꯐꯝꯗ ꯑꯃꯗꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯏꯃꯥꯅ ꯂꯥꯟꯈꯤꯕꯗꯨꯗꯤ ꯃꯆꯥ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯀꯩꯅꯣ ꯇꯥ ꯂꯣꯌꯥ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯨ? ꯆꯠꯂꯨ ꯌꯨꯝꯗ ꯆꯠꯂꯨ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦ꯫ ꯀꯩꯗꯧꯔꯨꯅꯤ ꯍꯤꯡꯂꯨꯕꯒꯤ ꯀꯩꯗꯧꯔꯨꯅꯤ? ꯅꯪꯅ ꯍꯦꯜꯂꯦ ꯈꯟꯅ ꯏꯃꯥꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯕ ꯑꯩꯕꯨ ꯅꯪꯅ ꯃꯤꯔꯥꯏꯕꯤꯔꯕꯗ ꯀꯔꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯂꯨꯒꯅꯤ? ꯑꯔꯣꯏꯕꯅꯤ ꯉꯁꯤ ꯑꯁꯤꯗ ꯅꯪꯒ ꯎꯅꯕꯒꯤ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛ ꯑꯔꯣꯏꯕ꯫ ꯅꯤꯡꯊꯤ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ ꯑꯣꯏꯗꯨꯅ ꯏꯄꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯂꯩꯍꯧꯔꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯆꯠꯈꯤ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤꯗꯃꯛ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯆꯤꯡꯅꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯦꯞꯈ꯭ꯔꯕꯅꯤ ꯅꯤꯡꯊꯤ ꯃꯥꯒꯤꯗꯃꯛ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤ ꯃꯥꯅꯗꯤ ꯈꯪꯕꯤꯗ꯭ꯔꯕꯣꯏ ꯎꯍꯟꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯂꯗꯧꯕ ꯑꯃꯒꯨꯝ ꯊꯥꯡꯂꯤ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯑꯄꯨꯕ ꯃꯥꯏꯀꯩ ꯑꯃꯗ꯫ ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯅꯨꯄꯥ ꯑꯁꯤꯕꯨ꯫ ꯄꯥꯈꯠꯆꯔꯤꯕꯅꯤ ꯅꯨꯄꯥ ꯃꯥꯒꯤ ꯍꯥꯏꯗꯣꯛꯂꯝꯂꯤꯕ ꯋꯥ ꯑꯗꯨ꯫ ꯅꯨꯡꯁꯤꯕ ꯃꯥꯅ ꯍꯦꯜꯂꯤ ꯍꯥꯏꯔꯁꯤꯔꯥ ꯄꯨꯟꯁꯤ ꯄꯤꯈꯝꯅꯕ ꯃꯇꯥꯡ ꯌꯥꯎꯔꯛꯄꯅ
ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯇꯨꯡꯑꯣꯏꯅꯔꯝꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ ꯅꯨꯖꯥ ꯃꯍꯥꯛꯁꯨ꯫ ꯇꯥꯂꯣꯌꯥ ꯉꯥꯏꯈꯣ, ꯍꯩꯃꯥ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ, ꯅꯀ꯭ꯂꯥꯞ ꯑꯁꯥꯡꯕꯗꯣ ꯑꯩ ꯇꯥꯟꯅꯕ ꯋꯥꯏ ꯍꯥꯏꯕꯅꯤ꯫ ꯂꯣꯌꯥ ꯆꯠꯂꯝꯕꯗꯨ ꯇꯞꯅ ꯂꯦꯞꯄꯤ꯫ ꯈꯥꯡꯕ ꯌꯥꯗ ꯆꯦꯟꯊꯔꯝꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯞꯅ ꯀꯅꯥ ꯎꯍꯟꯗ ꯇꯩꯊꯣꯛꯇꯨꯅ ꯃꯛꯁꯤꯜꯂꯨꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯤꯅꯣꯛ ꯈꯖꯤꯛ ꯇꯝꯂꯛꯏ꯫ ꯑꯩꯁꯦ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯍꯟꯒꯦ ꯍꯥꯏꯔꯣ? ꯅꯃꯥ ꯐꯠꯇꯕꯤꯗꯨꯅ ꯑꯃꯨꯛ ꯏꯆꯥꯁꯦ ꯐꯥꯕꯤꯈ꯭ꯔꯦ ꯁꯨꯝꯕꯤꯈ꯭ꯔꯦ ꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯂꯣꯌꯥꯅ ꯐꯠꯇ ꯅꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯒ ꯑꯩꯕꯨ ꯕꯗꯅꯥꯝ ꯑꯃꯨꯛ ꯄꯤꯕꯤꯔꯒ ꯄꯨꯟꯁꯤꯁꯦ ꯕꯗꯅꯥꯝꯒꯤ ꯃꯩꯔꯤꯂꯛꯇ ꯅꯨꯡꯁꯤꯕ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯄꯨ ꯄꯤꯔꯝꯂꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯦꯅ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯅ ꯅꯨꯡꯁꯤꯕꯤꯗꯤ ꯏꯃꯥꯒꯤ ꯋꯥ ꯏꯜꯂꯨ ꯍꯥꯏ, ꯑꯗꯣ ꯑꯩꯗꯤ ꯄꯥꯝꯗꯕꯅꯤꯅ ꯁꯤꯈꯤꯒꯦ ꯇꯧꯕꯅꯤ꯫ ꯌꯥꯔꯦ ꯁꯤꯕꯤꯔꯅꯨ, ꯑꯩ ꯅꯃꯥ ꯐꯠꯇꯕꯤꯒꯤ ꯁꯥꯔꯩꯗꯣ ꯑꯗꯨꯝ ꯈꯪꯖꯔꯒꯦ, ꯂꯥꯛꯑꯣ ꯅꯇꯨꯡ ꯏꯟꯅꯔꯛꯂꯒꯦ꯫ ꯇꯜꯂꯤ ꯃꯅꯦꯝ ꯐꯠꯇꯕꯤꯒꯤ ꯁꯥꯔꯩ ꯈꯪꯗꯣꯏꯁꯦ꯫ ꯑꯁ ꯑꯗꯣ ꯏꯃꯥ ꯑꯁꯣꯟꯕꯤꯗꯨ ꯄꯨꯈꯤꯁꯤꯔꯥ? ꯆꯠꯂꯣꯏ, ꯆꯦꯟꯕꯗꯨꯕꯨ ꯏꯅꯦꯕꯨ ꯀꯃꯥꯏ ꯄꯨꯗꯣꯏꯅꯣ ꯑꯉꯥꯎꯕꯤ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯑꯃꯗꯤ ꯅꯤꯡꯊꯤ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯆꯧꯕꯗꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯈꯤ ꯃꯥꯗꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯃꯥꯅ ꯐꯩꯒꯥꯛ ꯐꯩꯅ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗ ꯂꯦꯞꯈꯤꯕꯅ ꯋꯥ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯑꯃꯗꯤ ꯅꯤꯡꯊꯤ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯗꯨꯅ ꯑꯊꯨꯕꯤꯗ ꯑꯗꯨꯃꯛ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯩꯃ ꯃꯥꯅ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯑꯉꯝꯕ ꯈꯔ ꯑꯋꯨꯟ ꯑꯋꯨꯟ ꯇꯧꯕꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯧꯔꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯅꯤꯡꯊꯤ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯥꯈꯤꯅ "ꯍꯩ ꯀꯔꯤꯅꯣ ꯆꯥꯛ ꯊꯣꯡꯂꯤꯅꯦꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯃꯩꯈꯨ ꯉꯥꯛꯇ ꯉꯥꯏꯔꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯩ ꯅꯪ ꯅꯅꯥꯗꯣ ꯇꯥꯗꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ?" "ꯏꯃꯥ ꯃꯩꯈꯨ ꯈꯨꯁꯨ ꯈꯨꯗꯅ ꯑꯩꯗꯤ ꯎꯗꯦ." "ꯃꯁꯤ ꯃꯩꯇꯥꯟ ꯃꯥꯟꯕꯤꯁꯤ ꯃꯆꯤꯟꯒꯁꯤ ꯈꯨꯝꯃꯤꯅꯦ꯫ ꯉꯝꯈ꯭ꯔꯦꯗꯀꯣ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯔꯨꯔꯗꯕꯅꯤ ꯀꯥꯏꯅ ꯂꯥꯛꯏꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯍꯩ ꯏꯀꯥꯏꯗꯕꯤ, ꯆꯥꯛꯇꯣ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯑꯩꯒꯤ ꯐꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯃꯛ ꯀꯪꯅꯅꯕ ꯁꯨꯒꯗꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯇꯥꯔꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ?" "ꯍꯣꯏ ꯏꯃꯥ, ꯆꯥꯛꯁꯤ ꯂꯣꯏꯕꯒ ꯅꯃꯧ ꯁꯨꯖꯔꯒꯦ." "ꯏꯁ ꯅꯃꯧ ꯀꯥꯏꯅ ꯆꯠꯂꯨꯅꯦ, ꯏꯃꯧꯅꯤ ꯀꯥꯏꯅ ꯍꯥꯏꯖꯅꯤꯡꯗꯦ, ꯇꯧ ꯉꯝꯕꯤ ꯅꯨꯄꯥ ꯐꯥꯕꯤꯁꯤꯗꯤ." ꯅꯤꯡꯊꯤ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯆꯥꯛ ꯊꯤꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯂꯣꯏꯔꯕꯗ ꯃꯅꯦꯝ ꯁꯥꯈꯤꯒꯤ ꯐꯤꯁꯤꯡꯗꯨ ꯑꯃꯨꯛ ꯁꯨꯔꯝꯃꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯄꯤꯕꯥꯔꯦꯜꯅ "ꯏꯇꯩꯃ ꯐꯤ ꯁꯨꯔꯤꯔꯣ? ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯍꯤꯡꯆꯥꯕꯤꯁꯤꯒꯤ?" "ꯑꯩꯗꯤ ꯏꯃꯥꯒꯤ ꯐꯤ ꯁꯨꯕꯅꯤ, ꯍꯤꯡꯆꯥꯕꯤꯒꯤꯗꯤ ꯁꯨꯗꯤꯌꯦ." "ꯍꯣꯏ ꯏꯇꯩꯃ, ꯍꯤꯡꯆꯥꯕꯤ ꯍꯥꯏꯔꯗꯤ ꯀꯅꯥ ꯑꯣꯏꯅꯤꯒꯦ? ꯏꯇꯩꯃꯒꯤ ꯅꯅꯦꯝꯕꯣꯛ ꯑꯁꯤꯕꯨꯅꯤ." "ꯍꯩꯃꯥ ꯑꯉꯥꯎꯕꯁꯤꯗꯤ ꯀꯩꯒꯤ ꯏꯃꯥꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ? ꯏꯃꯥꯅ ꯇꯥꯔꯗꯤ ꯑꯃꯨꯛ ꯁꯥꯎꯔꯛꯄ ꯇꯥꯔꯦ." "ꯏꯇꯩꯃ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏꯀꯣ, ꯏꯃꯥꯅ ꯑꯗꯨꯝ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯥꯊꯤ ꯇꯥꯊꯤꯟ ꯇꯧꯕ ꯍꯦꯟꯖꯤꯜꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯈꯔꯁꯨ ꯊꯧꯅꯥ ꯂꯩ." "ꯏꯃꯥꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯇꯥꯛꯄꯤꯕꯗꯕꯨ ꯑꯩꯅ ꯊꯧꯅꯥ ꯐꯔꯤꯅꯦꯅ ꯆꯤꯟ ꯄꯪꯈꯨꯝꯗ ꯈꯨꯝꯃꯣ ꯍꯥꯏꯔꯣ? ꯑꯗꯨꯗꯤ ꯑꯩꯁꯦ ꯊꯛꯈꯥ ꯈꯪꯗꯕꯤ ꯇꯥꯔꯣꯏꯗ꯭ꯔꯣ ꯄꯤꯕꯥꯔꯦꯜ? ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯃꯃꯧ ꯑꯩꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ, ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯁꯨꯝꯇ ꯈꯟꯗꯦ." "ꯏꯇꯩꯃꯒꯤ ꯐꯅꯕ ꯍꯥꯏꯔꯒ ꯑꯩꯅꯗꯤ?" "ꯑꯗꯨ ꯏꯇꯩꯃ, ꯑꯩ ꯅꯨꯄꯤꯗꯣ ꯏꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗ ꯃꯥꯅ 10 ꯈꯨꯝꯃꯟꯗꯣꯏꯅꯤ꯫ ꯏꯇꯩꯃꯗꯧꯅ ꯎꯇꯨꯕꯤ ꯁꯥꯔꯒ ꯂꯩꯍꯜꯂꯣꯏ꯫ ꯍꯧꯖꯤꯛꯇꯒꯤ ꯈꯨꯝꯕ ꯉꯝꯅꯕ ꯆꯤꯟ ꯑꯔꯩꯈꯩ ꯀꯟꯕ ꯇꯝꯃꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ." ꯑꯉꯥꯎꯕꯁꯤꯗꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯏꯕꯣꯆꯧꯕꯅ "ꯃꯧ, ꯑꯩꯒꯤ ꯐꯨꯔꯤꯠ ꯉꯥꯡꯇꯛ ꯇꯧꯕ ꯑꯩꯉꯣꯟꯗꯒ ꯌꯥꯝ ꯄꯛꯆꯕꯗꯨꯕꯨ ꯐꯤ ꯁꯨꯔꯤꯕꯗꯨꯗꯒ ꯌꯥꯎꯕ꯭ꯔꯣ?" "ꯕꯥꯕꯥ ꯅꯃꯧꯅ ꯃꯣꯠꯂꯦꯅ ꯁꯨꯗꯣꯛꯏ." "ꯍꯥ ꯀꯔꯤꯕ ꯂꯣꯠꯁꯤꯟꯈ꯭ꯔꯦꯕ? ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯑꯩꯉꯣꯟꯗ ꯁꯥꯊꯤꯅ ꯄꯛꯆꯕ ꯐꯨꯔꯤꯠꯇꯨ ꯂꯣꯠꯁꯤꯜꯂꯒ ꯃꯥ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯤꯒꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯁꯥ ꯅꯥꯟꯅ ꯁꯦꯠꯄ ꯆꯥꯕ ꯄꯥꯝꯃꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯎꯇꯤꯟ ꯃꯥꯟꯕꯤꯁꯤꯅ ꯑꯩꯕꯨꯅ ꯐꯖꯅꯤꯡꯗ꯭ꯔꯤꯅꯦꯅ, ꯑꯗꯨꯕꯨꯗꯤ ꯆꯦꯛꯁꯤꯟꯖꯔꯤꯅꯦ ꯍꯥꯏꯇꯥꯔꯦ꯫ ꯏꯁ ꯃꯅꯥꯁꯤꯃꯨ ꯄꯪꯁꯤꯜꯂꯒ ꯀꯌꯥꯗ ꯃꯨꯟꯗꯥ ꯅꯨꯡꯉꯥꯏꯔꯤꯅꯣ꯫ ꯍꯣ ꯄꯥꯕꯥ ꯑꯗꯨꯝꯅꯁꯨ ꯐꯖꯈ꯭ꯔꯦ, ꯑꯇꯥꯕ ꯃꯤꯅ ꯄꯥꯕꯒꯤ ꯁꯑꯣꯡꯁꯦ ꯈꯪꯗꯕꯅꯤꯅ ꯊꯥꯖꯗꯣꯏꯅꯤꯁꯦ꯫ ꯄꯥꯕꯅ ꯐꯖꯩꯅ ꯅꯇꯣꯝ ꯇꯥꯏꯖꯩꯗꯣ, ꯐꯖꯩꯕꯨ ꯐꯖꯩ ꯍꯥꯏꯕꯅꯤ ꯀꯩ? ꯃꯤ ꯀꯅꯥꯝꯇꯅ ꯐꯖꯩ ꯍꯥꯏꯕꯤꯗ꯭ꯔꯕꯅꯤꯅ ꯏꯇꯣꯝꯇ ꯐꯖꯩꯅ ꯊꯥꯒꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯊꯥꯒꯠꯄꯤꯗꯣꯔꯤ ꯑꯄꯪꯁꯤꯗꯤ?" ꯏꯇꯩꯃꯅ ꯑꯃ ꯍꯥꯏ, ꯄꯥꯕꯅ ꯑꯃꯈꯨꯝ, ꯌꯥꯗ꯭ꯔꯦꯕ꯫ ꯄꯥꯕꯒꯤ ꯐꯨꯔꯤꯠ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯕꯤꯗꯣ ꯏꯇꯩꯃꯅ ꯁꯨꯔꯦꯕ, ꯅꯣꯏ ꯅꯨꯄꯤ ꯂꯥꯏꯍꯧꯔꯤꯅ ꯂꯣꯠꯁꯤꯟꯕꯗꯣ ꯅꯠꯇꯦꯃꯤ꯫ ꯍꯣ ꯑꯗꯨ ꯍꯥꯏꯕ ꯑꯣꯏꯔꯦ꯫ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ, ꯑꯩꯒꯤ ꯅꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯔꯤꯔ, ꯑꯩꯅ ꯁꯦꯝꯖꯤꯜꯂꯒ ꯈꯨꯝꯃꯤꯔꯥꯏꯁꯨ ꯑꯩ ꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯅꯣꯛꯇꯨꯅꯒꯁꯨ ꯇꯧꯔꯤ꯫ "ꯏꯇꯩꯃ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ, ꯑꯩꯁꯨ ꯅꯨꯄꯤ ꯎꯅꯔꯨꯈꯤꯒꯦ꯫ ꯏꯃꯥꯅ ꯍꯦꯛꯇ ꯃꯆꯤꯟ ꯀꯟꯁꯤꯜꯂꯛꯂꯕꯗꯤ ꯏꯇꯩꯃꯁꯨ ꯀꯟꯁꯤꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯏꯅ ꯏꯃꯥꯅ ꯑꯗꯨꯝ ꯅꯩ ꯂꯩꯔꯅꯤ." ꯅꯤꯡꯊꯤꯅ "ꯃꯁꯤꯗꯤꯕ ꯆꯠꯂꯨꯔꯣ, ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ."
ꯁꯣꯝꯗꯅ ꯄꯤꯕꯥꯔꯦꯜ ꯑꯃꯗꯤ ꯊꯥꯖꯒ ꯎꯅꯔꯤ꯫ ꯅꯣꯏ ꯅꯃꯥꯗꯨꯅ ꯈꯜꯂꯤꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯗꯤ ꯃꯁꯥꯅ ꯄꯥꯝꯅ ꯄꯨꯔꯛꯂꯕ ꯅꯨꯄꯤꯗꯨꯕꯨ ꯄꯥꯝꯗꯦꯅ ꯊꯤꯅ ꯇꯧꯏꯒ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯣꯏꯗꯧꯒꯁꯦ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯑꯩ ꯑꯣꯏꯔꯝꯃꯗꯤ ꯈꯪꯗꯧ꯫ ꯋꯥꯔꯤ ꯂꯤꯌꯣ ꯂꯤꯌꯣꯅꯁꯨ ꯑꯃꯨꯛ ꯂꯤꯍꯜꯂꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯏꯁꯧꯃꯨꯛ ꯂꯥꯡꯕꯤꯔꯤ꯫ ꯄꯤꯕꯥꯔꯦꯜ, ꯑꯩ ꯅꯨꯄꯤꯅ ꯍꯧꯖꯤꯛꯇꯒꯤ ꯉꯝꯂ ꯃꯥꯜꯂꯦ꯫ ꯑꯣ ꯏꯃꯥ, ꯑꯩ ꯅꯨꯄꯤꯅ ꯉꯝꯍꯜꯂꯒꯦ꯫ ꯇꯥꯅꯤꯡꯗꯦꯍꯦ, ꯏꯕꯥꯅꯤꯗꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯂꯩꯇꯦ꯫ ꯅꯣꯏ ꯏꯃꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗꯤ ꯃꯥꯅ ꯑꯄꯥꯝꯕ ꯇꯧꯈꯤꯗꯨꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯕ꯫ ꯌꯥꯔꯤꯁꯤ ꯇꯣꯛ꯫ ꯀꯩꯒꯨꯝꯕ ꯅꯪꯒ ꯏꯃꯥꯒ ꯃꯥꯟꯅꯔꯒ ꯋꯥꯖꯔꯛꯂꯕꯤ ꯏꯇꯩꯃꯕꯨꯗꯤ ꯏꯃꯥꯒ ꯅꯪꯒꯅ ꯃꯥꯟꯅꯔꯒ ꯇꯥꯊꯤꯅ ꯇꯧꯒꯅꯨꯀꯣ꯫ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯍꯥꯏꯉꯝꯖꯗꯕꯤ ꯏꯇꯩꯃꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩ꯫ ꯐꯠꯇꯕꯤ ꯑꯣꯏꯕꯤꯗꯧꯕ ꯊꯥꯖ ꯅꯠꯇꯦ ꯑꯩ, ꯆꯤꯟ ꯈꯔ ꯀꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯁꯥꯊꯤꯅ ꯐꯕꯤ ꯃꯧꯅꯤ ꯑꯣꯏꯔꯛꯇꯣꯏꯁꯤ꯫ ꯑꯗꯣ ꯏꯅꯦꯝꯄꯣꯛꯇꯨꯃꯗꯤ ꯈꯔ ꯑꯗꯨꯝ ꯆꯤꯟ ꯈꯨꯝꯂꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯁꯥꯈꯤ ꯈꯔ ꯁꯥꯎꯔꯞ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯃꯧ ꯎꯕꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯍꯩꯊꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯗ ꯇꯧꯔꯤꯕꯗꯣ ꯍꯥ? ꯑꯩꯁꯦ ꯍꯪꯒꯥꯝ ꯆꯥꯗꯦ ꯈꯪꯅ ꯈꯪꯅ ꯊꯣꯡꯗꯣꯏ ꯇꯧꯔꯤꯕꯅꯤꯅꯦ ꯍꯥ ꯅꯪꯒꯤꯁꯦ? ꯅꯣꯏ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯑꯃꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯍꯦꯛꯇ ꯊꯣꯡꯕꯒꯤ ꯊꯕꯛꯇꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯇꯧꯕ ꯌꯥꯔꯣꯏ꯫ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯩꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯈꯛ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯩ ꯃꯃꯥ, ꯑꯗꯨꯗꯤ ꯐꯔꯛ ꯇꯥꯔꯛꯑꯣꯏꯗ꯭ꯔꯅꯤ ꯅꯪꯁꯨ? ꯀꯔꯤꯒꯤ ꯐꯔꯛ ꯇꯥꯕꯅꯣ? ꯃꯌꯨꯝ ꯄꯥꯟꯅꯤ ꯍꯥꯏꯗꯅ ꯄꯥꯜꯂꯛꯂꯕꯅꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯅꯤ꯫ ꯏꯔꯥ ꯃꯃꯥ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯑꯃꯥꯡꯁꯪ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯂꯧꯔꯕꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯅꯤ? ꯃꯧ ꯈꯨꯗꯤꯡ ꯑꯗꯨꯝꯅ ꯊꯝꯂꯕꯗꯤ ꯌꯨꯝ ꯀꯅꯥꯝꯇ ꯄꯥꯟꯅꯔꯔꯣꯏ꯫ ꯌꯦꯡꯉꯨ, ꯊꯥꯏꯅ ꯑꯩꯒꯤ ꯏꯃꯥ ꯅꯪꯒꯤꯅ ꯅꯅꯦꯝꯗꯨꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯤꯕꯗꯨꯅꯤ꯫ ꯑꯗꯨꯝꯅ ꯅꯃꯧ ꯑꯁꯤꯕꯨꯁꯨ, ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯃꯧ ꯑꯗꯨꯕꯨꯁꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯅꯥꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯩꯉꯥꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯐꯠꯇꯕꯤ ꯃꯅꯦꯝ ꯅꯪ ꯀꯥꯎꯒꯅꯨꯀꯣ꯫ ꯏꯁ, ꯃꯈꯣꯏ ꯃꯄꯥꯒꯤꯁꯦ ꯑꯩꯁꯤ ꯐꯠꯇꯕꯤꯅꯤ ꯀꯥꯏꯅ ꯐꯣꯡꯅ ꯍꯦꯛꯇ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯃꯁꯤꯒꯤ ꯃꯧ ꯊꯣꯠꯅ ꯆꯦꯡꯖꯪꯕꯤꯁꯤꯒꯤ ꯍꯛꯇꯛꯇ ꯑꯗꯨꯕꯨꯗꯤ ꯐꯩ, ꯑꯩꯒꯤꯁꯨ ꯑꯩꯒ ꯋꯥꯈꯜ ꯆꯥꯟꯅꯕꯤ ꯏꯃꯧ ꯑꯇꯣꯝꯕꯤ ꯂꯥꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯅꯤꯡꯊꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ, ꯑꯩ ꯅꯪꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯍꯪꯒꯥꯝꯗꯣ ꯆꯥꯕ ꯉꯝꯃꯣꯏ꯫ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯂꯩꯔꯒ ꯊꯣꯡꯉꯨ, ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯈꯪꯂꯕ꯭ꯔꯥ? ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯆꯩ ꯌꯥꯝꯅ ꯋꯥꯠꯂꯦꯗꯅ ꯃꯁꯤꯗꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯁꯤꯜꯂꯨꯅꯨꯀꯣ꯫ ꯅꯃꯥꯁꯦ ꯍꯪꯒꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯗꯕ꯫ ꯐꯔꯦ ꯐꯔꯦ, ꯍꯪꯒꯥꯝꯗꯣ ꯆꯝꯊꯣꯡ ꯍꯦꯛ ꯊꯣꯡ, ꯏꯄꯥꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯑꯩ ꯍꯤꯡꯆꯥꯕꯤꯁꯤꯅ ꯆꯥꯒꯦ ꯍꯥꯏꯕ ꯉꯥꯗꯣ ꯂꯩꯔꯨꯈꯤꯒꯦ꯫ ꯏꯃꯧ ꯃꯆꯜ ꯁꯦꯝꯂꯝꯃꯨꯀꯣ꯫ ꯍꯣꯏ ꯄꯥꯕ꯫ ꯆꯥꯛꯁꯪꯗꯅꯤ ꯂꯣꯌꯥꯅ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯤꯅꯣ? ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ ꯑꯩꯈꯣꯏꯗ ꯂꯩꯕꯁꯦ? ꯀꯩꯁꯨ ꯍꯥꯏꯗꯦꯗ, ꯏꯃꯥꯗꯣ ꯍꯪꯒꯥꯝ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ, ꯉꯥ ꯆꯥꯅꯤꯡꯉꯦꯌꯦ꯫ ꯄꯥꯕꯅ ꯂꯩꯕ ꯆꯠꯈꯤ꯫ ꯇꯥ ꯂꯣꯌꯥ ꯊꯕꯛ ꯆꯠꯇꯧꯔꯕ꯭ꯔꯣ? ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯒꯦ꯫ ꯌꯥꯅꯤꯗ, ꯇꯞꯅ ꯁꯨꯝ ꯇꯧ꯫ ꯊꯕꯛꯀꯗꯤ ꯆꯠꯅꯤꯡꯗ꯭ꯔꯕꯅꯤ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗꯤ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯔꯝꯅꯤ ꯈꯟꯕꯗ ꯂꯩꯐꯝ ꯈꯪꯗꯦ꯫ ꯑꯁꯨꯝꯗꯁꯨ ꯊꯕꯛ ꯁꯨꯔꯤ ꯃꯌꯥꯝꯗꯣ ꯌꯦꯡꯁꯤꯟꯗ꯭ꯔꯗꯤ ꯃꯣꯏ ꯊꯣꯛꯄꯝ ꯇꯧ ꯂꯩꯔꯝꯗꯣꯏꯕ ꯇꯧꯔꯤꯁꯦ꯫ ꯑꯇꯣꯝꯕꯗ ꯆꯠꯂꯣ ꯍꯥꯏꯔꯁꯨ ꯃꯥꯁꯨ ꯌꯥꯗꯦ, ꯇꯜꯂꯦ꯫ ꯍꯥꯏꯕꯤꯌꯨꯔꯅꯨꯗ, ꯃꯤ ꯄꯥꯈꯪꯅꯤ, ꯈꯔ ꯅꯨꯡꯉꯥꯏꯖꯈꯤꯁꯠ꯫ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯏꯃꯥꯅ ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯄꯥꯕꯅꯁꯨ ꯃꯆꯥꯗꯧꯅ ꯅꯨꯡꯁꯤꯕꯤꯔꯤꯁꯤꯗꯤ ꯑꯇꯣꯝꯕꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯑꯩꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ꯫ ꯑꯩꯒꯤ ꯅꯤꯡꯊꯤꯗꯤ ꯑꯈꯥꯡ ꯀꯟꯕꯤ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯂꯛꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯄꯤꯕꯥꯔꯦꯜꯁꯨ ꯅꯨꯄꯤ ꯊꯤꯔꯦ꯫ ꯁꯥꯈꯤ ꯃꯥꯗꯤ ꯃꯃꯧ ꯑꯅꯤꯕꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯨꯅ ꯂꯣꯏꯅꯩ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤ ꯑꯃꯗꯤ ꯊꯥꯖ ꯑꯅꯤꯗꯤ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯈꯤ ꯁꯥꯎꯅꯤꯡꯅ ꯃꯃꯧ ꯑꯇꯣꯝꯕꯤꯗ ꯅꯤꯡꯊꯤꯕꯨ ꯅꯨꯡꯁꯤꯗꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏ꯫ ꯑꯗꯨꯕꯨ ꯊꯥꯖ ꯃꯅꯦꯝꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯀꯔꯤ ꯈꯜꯂꯤ ꯈꯪꯕꯅ ꯃꯅꯦꯝꯒꯤ ꯋꯥ ꯃꯍꯥꯛ ꯃꯨꯟꯅ ꯇꯥꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯁꯥꯈꯤ ꯊꯥꯖꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯩ ꯊꯥꯖ, ꯊꯥꯖ, ꯅꯪꯕꯨ ꯀꯗꯣꯝꯗ ꯂꯩꯒꯦ? ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯑꯩ ꯁꯤꯗ ꯂꯩ꯫ ꯏꯃꯥꯅ ꯏꯃꯧꯒꯤꯅꯦꯗꯅ ꯀꯣꯟꯁꯪꯗꯒꯤ ꯈꯨꯗꯣꯞ ꯑꯃ ꯀꯣꯜꯍꯟꯕꯅꯤ꯫ ꯁꯦ, ꯏꯃꯧꯗ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦꯁꯦ꯫ ꯀꯩꯒꯤ ꯁꯥꯕꯤꯔꯨꯔꯤꯅꯣ? ꯑꯩꯒꯤꯗꯤ ꯌꯨꯝꯗꯒꯤ ꯍꯥꯄꯛꯄꯁꯨ ꯂꯩ꯫ ꯑꯗꯨꯒ ꯏꯃꯥꯅ ꯅꯃꯧꯒꯤ ꯊꯣꯟꯕꯤꯒꯦ ꯍꯥꯏꯔꯗꯤ ꯆꯞ ꯃꯥꯟꯅꯅ ꯅꯃꯧ ꯑꯅꯤꯒꯤ ꯄꯤꯕꯤꯌꯨ꯫ ꯏꯃꯥꯅ ꯑꯩꯒꯤ ꯈꯛ ꯁꯥꯔꯛꯄ ꯈꯨꯗꯣꯞꯇꯣ ꯅꯃꯧ ꯂꯧꯕ ꯉꯝꯖꯔꯣꯏ꯫ ꯏꯃꯥꯅ ꯃꯧ ꯑꯅꯤꯗ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯗꯣ ꯃꯥꯟꯅꯅ ꯌꯦꯡꯕꯤꯌꯣ ꯏꯃꯥ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯐꯥꯕꯤ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤꯁꯤꯗꯤ ꯅꯨꯡꯁꯤꯌꯨ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯔꯣꯏ꯫ ꯍꯩ ꯑꯄꯪꯕꯤ, ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯅꯛꯁꯤꯜꯂꯨꯅꯨꯀꯣ꯫ ꯃꯩꯇꯥꯟ ꯃꯥꯟꯈꯩ ꯃꯨꯔꯒ ꯊꯤꯕꯗ ꯅꯠꯇꯅ ꯇꯧ ꯌꯥꯝ ꯉꯝꯕꯅꯤ꯫
ꯂꯩꯀꯥꯏꯗꯒ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯛꯇ ꯉꯥꯏꯔꯤꯕ ꯅꯪꯁꯦ ꯂꯣꯏꯔꯕꯅꯤ ꯌꯣꯜꯂꯤꯕ ꯃꯁꯤꯗꯩꯁꯤꯗ ꯏꯃꯥ ꯍꯥꯏꯅꯗꯥꯏꯅꯦ ꯑꯣꯏꯗꯕ ꯑꯃ ꯉꯥꯡꯒꯦ ꯍꯥꯏꯔꯕꯗꯤ ꯑꯣꯏꯗꯕꯗꯣ ꯑꯣꯏꯕꯗꯧꯅ ꯃꯥꯟꯅꯕ ꯉꯥꯡꯉꯣꯅ ꯑꯗꯣ ꯏꯃꯥ ꯅꯪꯗꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯏ ꯏꯆꯦꯅ ꯅꯣꯡꯃꯇ ꯌꯨꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯑꯩꯁꯦ ꯀꯃꯥꯏꯅ ꯌꯣꯟꯗꯧꯔꯤꯒꯦ ꯏꯃꯥꯅ ꯀꯔꯝ ꯀꯥꯟꯗ ꯏꯆꯦꯕꯨ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯒꯦ ꯐꯖꯕ ꯊꯤꯕ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯛꯇꯅ ꯃꯤ ꯑꯣꯏꯅ ꯎꯕ ꯏꯃꯥꯒꯤ ꯃꯑꯣꯡꯗꯣ ꯅꯃꯧꯗꯤ ꯄꯥꯝꯖꯗꯦ ꯅꯨꯡꯄꯥꯜ ꯅꯥꯏꯕ ꯃꯤꯑꯣꯏꯕꯅꯤ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏꯁꯤꯗꯤ ꯑꯃꯠꯇ ꯅꯠꯇꯕ꯭ꯔꯅꯤ ꯏꯃꯥ ꯃꯄꯥꯜ ꯊꯣꯡꯒꯤ ꯀ꯭ꯌꯨꯌꯨꯝꯅ ꯃꯤꯗꯨꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ ꯑꯩꯗꯤ ꯏꯃꯥꯅ ꯈꯜꯂꯤꯕ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯄꯥꯝꯖꯗꯦ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗꯗꯤ ꯃꯧ ꯃꯁꯦꯜ ꯇꯤꯟꯅꯕ ꯌꯥꯗꯅ ꯏꯃꯨꯡꯗꯣ ꯃꯆꯦꯠ ꯇꯥꯕ ꯐꯥꯎꯕ ꯌꯥꯎꯅꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯅ ꯑꯣꯏꯅ ꯌꯨꯝꯁꯦ ꯊꯨꯒꯥꯏꯗꯧꯔꯦ ꯑꯩꯅ ꯂꯨꯅ ꯇꯧꯕꯤꯕꯁꯤꯗ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯁꯨ ꯏꯊꯛ ꯐꯖꯅ ꯀꯥꯔꯦꯅꯦ ꯍꯥ ꯅꯈꯣꯏ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯐꯠꯇꯕꯤ ꯇꯥꯍꯜꯂꯤꯕꯅꯤꯅꯦ ꯐꯩ ꯑꯗꯨꯕꯨꯗꯤ ꯁꯥꯈꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯥꯔꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯕꯤꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯁꯤ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗ ꯋꯥꯔꯤ ꯇꯥꯔꯝꯕꯅꯤ ꯕꯤꯕꯥꯔꯦꯜꯒ ꯏꯕꯣꯆꯧꯕꯒꯗꯣ ꯑꯗꯨꯕꯨ ꯏꯕꯣꯆꯧꯕꯗꯤ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔ ꯈꯪꯗꯦ ꯕꯤꯕꯥꯔꯦꯜꯅ ꯃꯄꯥꯒꯤ ꯃꯅꯥꯀꯣꯡꯗ ꯕꯥꯕꯥ ꯏꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯃꯗꯤ ꯅꯨꯡꯁꯤ ꯃꯥꯜꯂꯤ ꯕꯤꯕꯥꯔꯦꯜ ꯁꯤꯔꯣꯜ ꯇꯧꯈꯩ ꯇꯧꯔꯒ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯈꯨꯃꯥꯅꯤ ꯃꯅꯥ ꯄꯪꯕꯁꯤꯗꯩꯅ ꯁꯤꯔꯣꯜ ꯇꯧꯔꯗꯤ ꯌꯥꯝ ꯇꯥꯔꯅꯤꯕ ꯁꯣꯏꯗ꯭ꯔꯦ ꯑꯇꯣꯝꯕ ꯃꯣꯏ ꯍꯥꯏꯅꯩꯗꯣ ꯑꯩ ꯐꯅ ꯇꯥꯅꯕ ꯍꯣꯠꯅꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯌꯦꯡꯈꯩꯗꯤ ꯑꯁꯨꯝꯅ ꯂꯣꯟꯅ ꯇꯥꯕꯁꯤ ꯑꯩ ꯀꯧꯔꯛꯀꯅꯨꯀꯣ ꯎꯁꯤꯠꯇꯕ ꯌꯥꯝ ꯃꯥꯜꯂꯤ ꯉꯁꯤꯀꯣ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯍꯩ ꯕꯤꯕꯥꯔꯦꯜ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯇꯥꯗ꯭ꯔꯁꯨ ꯃꯑꯣꯡ ꯑꯅꯤꯗꯣ ꯌꯦꯡꯕꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯉꯤꯗꯅ ꯁꯥꯈꯤꯅ ꯅꯤꯡꯊꯤꯒꯤ ꯋꯥ ꯀꯌꯥ ꯁꯦꯔꯥꯟꯅꯅ ꯇꯝꯂꯕꯁꯨ ꯊꯥꯖꯅ ꯃꯁꯤꯕꯨ ꯂꯥꯟꯅ ꯂꯧꯕ ꯇꯧꯔꯝꯗꯦ ꯆꯥꯛꯁꯪꯗꯅꯤ ꯅꯤꯡꯊꯤꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯁꯥꯈꯤ ꯆꯪꯂꯛꯇꯨꯅ ꯑꯩ ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯦꯜꯂꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯅꯪꯅ ꯄꯪꯊꯣꯡ ꯊꯣꯡꯕꯗꯨ ꯆꯥꯕꯗ ꯁꯥꯈꯤ ꯑꯩꯁꯦ ꯏꯌꯥꯡ ꯀꯪꯂꯕ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯤꯗ ꯏꯌꯥꯡ ꯀꯪꯉꯤ ꯀꯥꯏꯅ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯏꯃꯥ ꯏꯅꯥꯎꯗꯣ ꯄꯣꯊꯥꯔꯁꯅꯣꯅ ꯑꯩꯅ ꯊꯣꯡꯕꯅꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯗ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯀꯅꯥ ꯃꯌꯥꯡ ꯀꯪꯕꯒꯤ ꯋꯥꯅꯣ ꯏꯆꯦꯁꯤꯔꯣ ꯌꯥꯗ꯭ꯔꯕꯅꯤ ꯏꯆꯦꯁꯦ ꯃꯌꯥꯡ ꯀꯪꯁꯤꯜꯂꯕꯅꯤ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯌꯥꯝ ꯅꯥꯏꯗꯦ ꯃꯁꯤꯒꯤ ꯁꯨꯗꯠꯅꯕꯤꯁꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯁꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯗꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗ ꯏꯆꯦ ꯑꯣꯏꯅ ꯊꯣꯡꯍꯟꯕꯅꯤ ꯐꯔꯦ ꯏꯃꯥꯅ ꯑꯩꯅ ꯊꯣꯡꯕ ꯆꯥꯅꯤꯡꯂꯕꯗꯤ ꯉꯝꯗ꯭ꯔꯁꯨ ꯉꯝꯗꯅ ꯊꯣꯡꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨ ꯃꯃꯤ ꯇꯥꯍꯜꯂꯝꯗꯦ ꯄꯤꯖꯒꯦ ꯈꯪꯅꯤ ꯌꯥꯝ ꯆꯥꯅꯤꯡꯒꯅꯤ ꯃꯣꯔꯣꯛ ꯇꯥꯞꯇ ꯍꯥꯞꯄꯒ ꯄꯤꯖꯒꯦꯕ ꯑꯗꯨꯒ ꯃꯅꯤꯡ ꯆꯦꯟꯖꯅꯤ ꯑꯍꯜꯅꯦꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯇꯧ ꯉꯝꯕꯤꯌꯥ ꯅꯪ ꯑꯩꯅ ꯀꯧꯔꯤꯁꯤ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯍꯥ ꯍꯩ ꯃꯧ ꯁꯛꯊꯤꯕꯤ ꯏꯁꯨ ꯇꯥꯗꯕꯤ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯑꯩꯅ ꯁꯤꯗ ꯊꯅꯝꯕ ꯁꯦꯜꯗꯨ ꯅꯪ ꯂꯧꯕ꯭ꯔꯥ ꯍꯥ ꯍꯩ ꯍꯨꯔꯥꯟꯕꯤ ꯅꯃꯥ ꯑꯁꯣꯟꯕꯤꯗꯨꯗ ꯊꯩꯅꯅꯕ ꯍꯣꯠꯅꯕꯗ ꯍꯨꯔꯥꯟꯕꯤ ꯑꯣꯏꯔꯕ꯭ꯔꯅꯤ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯏꯃꯥ ꯅꯃꯧ ꯏꯃꯥꯒꯤ ꯁꯦꯜ ꯍꯥꯏꯗꯣ ꯂꯧꯖꯗꯦ ꯏꯃꯨꯡꯗ ꯋꯥ ꯀꯟꯅ ꯉꯥꯡꯕꯗꯨ ꯇꯥꯔꯛꯄꯗꯒꯤ ꯏꯕꯣꯆꯧꯕꯅ ꯀꯔꯤ ꯇꯧꯅꯔꯒꯦꯅꯦ ꯅꯈꯣꯏꯕꯨ ꯅꯣꯡꯃꯇ ꯏꯃꯨꯡꯁꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯌꯥꯎꯗꯦꯗ ꯅꯈꯣꯏꯁꯦ ꯌꯦꯡꯉꯣ ꯅꯈꯣꯏꯅ ꯂꯨꯅ ꯇꯧꯖꯕꯤ ꯅꯃꯧ ꯑꯁꯦ ꯑꯐꯕꯤ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯐꯔꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯣ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯝꯃꯒꯦ ꯍꯥꯏꯕꯅꯤꯅꯦ ꯅꯃꯧꯅ ꯍꯣ ꯂꯩꯔꯝꯗ꯭ꯔꯦ ꯃꯤꯅ ꯄꯤꯔꯝꯕ ꯁꯦꯜꯗꯣ ꯁꯤꯗ ꯊꯅꯝꯕꯅꯤ ꯍꯣ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯨꯔꯥꯟꯈ꯭ꯔꯦꯗꯅ ꯃꯁꯤꯒꯤ ꯐꯨꯋꯥꯎꯅꯕꯤꯁꯤꯅ ꯏꯍꯦ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏ ꯃꯗꯨꯒꯤ ꯁꯦꯜꯗꯨꯗꯤ ꯑꯩꯅ ꯂꯧꯁꯤꯜꯂꯦꯅꯦ ꯁꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯃꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯅꯃꯧ ꯑꯁꯤꯗꯅ ꯇꯥꯏꯅꯗꯣꯏꯗ ꯇꯧ ꯂꯩ ꯅꯪꯅ ꯇꯧ ꯁꯥꯔꯤꯕ ꯀꯩꯁꯨ ꯀꯥꯏꯖꯗꯕꯤ ꯑꯉꯥꯡ ꯑꯁꯤ ꯍꯦꯛ ꯂꯩꯇꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯒꯨꯜ ꯈꯪꯂꯛꯀꯅꯤꯀꯣ ꯅꯪ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯏꯅꯥꯛꯇ ꯂꯩꯕ ꯄꯣꯠꯇꯨꯒꯤ ꯃꯒꯨꯜ ꯂꯥꯞꯊꯣꯛꯈꯤꯕ ꯃꯇꯝꯗꯗ ꯈꯪꯂꯛꯏꯗꯣ ꯅꯐꯝꯗ ꯊꯣꯛꯇꯧꯔꯤꯕꯅꯤ ꯉꯁꯤꯗꯤ ꯊꯥꯁꯅ ꯃꯅꯦꯝꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯗ ꯃꯣꯔꯣꯛ ꯇꯞꯇꯥꯏ ꯍꯦꯛ ꯍꯥꯞꯇꯨꯅ ꯄꯤꯖꯔꯝꯃꯤ ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯥꯁꯨ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯇꯧꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏꯗꯅ ꯂꯩꯖꯕꯤ ꯑꯣꯏꯕꯅ ꯀꯩꯁꯨ ꯍꯦꯛ ꯍꯥꯏꯗꯨꯅ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝꯗꯗꯤ ꯁꯥꯈꯤ ꯀꯣꯅꯨꯡ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ ꯊꯥꯖꯋꯥꯏ ꯇꯥꯁꯤꯟꯅ ꯄꯥꯟꯕ ꯌꯥꯎꯔ ꯃꯥꯜꯂꯤ ꯆꯥꯅꯤꯡꯈꯣꯕ ꯌꯥꯝ ꯑꯩꯅ ꯊꯣꯡꯕꯗꯣ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯐꯩꯗꯔꯣ ꯐꯠꯇꯕ ꯄꯨꯝꯕ ꯐꯩꯗꯔꯣ ꯑꯗꯨꯒ ꯑꯐꯕꯤ ꯃꯃꯧ ꯑꯅꯤꯒꯤ ꯃꯅꯦꯝ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯁꯦ ꯀꯩꯅꯣ ꯅꯪꯅ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯅ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ ꯍꯣ ꯅꯃꯥ ꯑꯐꯕꯤꯁꯤꯒꯤ ꯃꯧ ꯑꯣꯏꯔꯨꯗꯅ ꯇꯨꯝꯗꯅ ꯁꯣꯏꯔꯣꯜ ꯂꯣꯜꯂꯕꯅꯤ ꯑꯩꯗꯤ ꯐꯔꯦ ꯂꯣꯜꯍꯧꯔꯣꯀꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ
Ngasigi numidangi sakto hapurano tasau ibaniki. Hayeng oina halakani. Itaimadasу khra hayu. Tasau nubudi hairamani. Ohoi ma sireda na lamjen bada ay. Mauni na chak thongi na karamai thongmano khangde. Moroki morok ngakta. Aina namdan hek thongaludana. Wasukan hek haiba ngamdre tawrisi. Haibu horen ahing karamai tawrisi kya. Saki ahing duma kanglam bada awaba haidu oirami. Ahal matamnaga oisilakpaga masa khra khasik soktha bahaidu oirami. Ayuk sima hagolakpe Saki matawatuda ningthina. Ina imadubu kaidorasano ngasidi tumbaga hagolakpe masaga ngamdadana leikhrazano. Ngarang lamjen khra senkibani imado mapuk manungda phatta mayam leiramado adu sengdokpagi kaino haisibo ai gyan gamda tadredeina. Yarase tarurano. Ado imado hagdokpiru inauna khara aidi talle ngarangsu seldo pawna pairaga leirami. Adubu aine to huranbini hai. Ado na ital, imasya, nungsi, ado oirasu, haibu nungsibidabanina. Talle aidi, imagi manakta changba. Ima nungsiba isiyana adum imagi seba tawbi. Aidi ngamoy aisiniko. Kanne hek mahairabasu yadraduna ningthi kina manemgi kada sanglaklam. Ima, tabro. Ima, haksang nungai bidabro. Hai, karino, ngamdabagi ni hawatrise. Karino khangdi. Pe, taningdabana. Chalo. Sin singna ba ising kay pusilaw ay hawgat pagangamlaro sukwa sibu karino asumna ningthina manemgi seba tawrami thazadi manemgi seba tawba yawramde ningthina manembu nungsibasi manem mana khangbibaduni thazana pamlibasi aduna manem mana kauraklabasu thazadi inthi nungaina taramde maramdi ningthina manem mabu kayagi matik nungsizabadu utningbagi hay mawa tombiya nangbu kadayda lege Tadenya masigi mausi maso ay nabi masi lunat auraga ay ikut sabi ibawoy ki tawbu yaroy daw ini masi ay bu hausik tagi aphabi manem oyhawdrabadi hayengway nara akanda siba tawbi na balay tadana ay ama maduda uhundana siba tari ibo sawban ay karinun adu kana kawu phawba namaw na khumiraktrabro napangba thinuba I phawba tai phattabagi sibadi kanamtana tawningdise nang khanglaba natro Wana marol lama wabane masigi thinuba sina muktoiba kadang thadadan leire tawrise ningthina ima kaukibro hai nakhoi mau animakbu loi sirabro karino nya kau phau kanam tek tadi haibanida masigi thina pangsi oina lai haibanida ising khajik ta lawruso mau khanaw khase khrak ekang ai masigi mau atomi sina thongba saka amda saroi haibasini ko Saki ki awat apa pumba ningthina phazana yengsinbirami matam khra masu hokre nomagi numit amadani ningthidu ising sokluraga changlakpada sakina mawa ising sokluribra au hoi soklubani ma karino nya sumna khumba heitabrani nangbo naraiga muttatliduna ekoi ki sakti kanana thongdoribano inawna thongba haurabani loibu loisilaklani ha Nasisu ay konong hanjin kanaga doribra hairibasibo. Morok saba yadi khangna aibu morok pizaraga konong hanjin kahanba. Haksang kasi noy na mayeng takreba. Kanaba haurasu muina dom ngamkrani aduna ay wakal manazabi imawanida nung sinadanaba singsiyap ka thazararoy. Tungan tabi ayoy na makoygi nung sinabada yawnaba honaba tabani. Ima kaidawragi murum solibadubo. Ima saklam labro. Ay inawda thiyalaklagi imadi inawna thongmana suyena pamjabaduda ainasu inawda thongalabani is pamjadre ay masigi laihori asina thongbaga wa haibaga loiba nangde thaja thoklaktuna ima sakthiri pabadi mungda lehori ima su sabiraro ha sak aba mawa tombiya nangi nahangi morok thongbudu adugumbaro yare ima imongna sak thongli kuding chara dum henjarage Imabu aina thongba yam pamjadaina lao morok thongba nati kasidi ini mau amata oibagi mathelni yam haudisa asiai duna thazana manibu pusinki nomagi numit amadani saki maithong maka lamna mamau anibu kauraklam tabrani na khoibo mawhal mawotombiya launi noyani bo thazana kidoragi ma sakina haima nasidi isedo ingkhol de singsai hobani ai kauraki Thase ingkolom do sinduna ichia ho ichie imana kauri amukta lao nasi sikha karigi thabak tawhalibano
ꯅꯪꯁꯨ ꯄꯨꯟꯅ ꯏꯁꯤꯡꯗꯣ ꯆꯥꯏꯃꯤꯟꯅꯕ ꯌꯥꯗ꯭ꯔꯣ? ꯏꯆꯦꯅ ꯃꯥ ꯇꯧꯔꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ. ꯑꯗꯨꯒ ꯑꯩꯅ ꯌꯦꯟꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯁꯣꯏꯔꯝꯃꯣꯅ ꯏꯆꯦꯅ ꯍꯥꯏꯔꯝꯃꯤ. ꯐꯔꯦ ꯐꯔꯦ. ꯅꯆꯤꯟ ꯅꯅꯥꯎꯅ ꯅꯨꯡꯁꯤꯅꯅ ꯁꯤꯅ ꯐꯅꯤꯗꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯃꯥꯡꯉꯩ ꯑꯩꯅ ꯅꯆꯦꯒ ꯇꯤꯟꯅꯕ ꯌꯥꯗꯅꯕ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯏꯃꯧꯅ ꯂꯧꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯍꯨꯠ ꯇꯣꯈꯥꯏ ꯂꯩꯔꯝꯒꯅꯤ. ꯃꯁꯤ ꯄꯨꯝꯕ ꯏꯃꯧꯅ ꯃꯅꯦꯝ ꯑꯩꯒꯤ ꯋꯥ ꯂꯧꯔꯝꯕꯗꯒꯤꯅꯤ. ꯑꯁꯨꯝꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯧ ꯈꯨꯗꯤꯡ ꯅꯨꯡꯁꯤꯅꯅ ꯂꯩꯔꯒꯗꯕꯨ ꯀꯥꯡꯈꯣꯡ ꯀꯔꯝꯅ ꯆꯥꯏꯅꯤ? ꯅꯤꯡꯊꯤꯅ ꯀꯩꯗꯧꯔꯒꯦ ꯏꯅꯥꯎ ꯅꯪꯅ ꯏꯀꯧꯕꯕꯣ? ꯁꯈꯤꯅ ꯂꯥꯎꯅꯦ ꯁꯤꯗ. ꯅꯈꯣꯏꯗꯤ ꯅꯅꯦꯝ ꯑꯩꯒꯤ ꯀꯥꯗꯒ ꯂꯩꯇꯦ ꯀꯥꯁꯦ ꯊꯤꯕꯤꯕ ꯅꯠꯇꯦ. ꯀꯔꯤꯒꯨꯝꯕ ꯑꯩꯁꯤ ꯃꯥꯡꯈ꯭ꯔꯕꯗꯤ ꯅꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯕꯅ ꯃꯇꯣꯟ ꯊꯣꯛꯇꯧꯔꯤꯅꯦ ꯍꯥ? ꯅꯤꯡꯊꯤꯅ ꯏꯁ ꯀꯔꯤꯒꯤ ꯃꯥꯗꯤ ꯃꯥꯡꯗꯣꯏꯕ? ꯍꯧꯖꯤꯛꯄꯨ ꯄꯥꯕ ꯅꯠꯇꯕ ꯀꯅꯥꯗ ꯑꯃꯨꯛ ꯃꯥꯡꯒꯦ ꯈꯜꯂꯤꯅꯣ? ꯁꯈꯤꯅ ꯍꯩ ꯇꯥꯅꯤꯡꯗꯦꯅꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ. ꯂꯥꯎꯅꯦ ꯁꯤꯗ ꯐꯝꯃꯔꯥꯋꯣ. ꯁꯈꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯉꯩ ꯁꯈꯤ ꯑꯩꯅ ꯏꯃꯧ ꯑꯍꯜꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ. ꯑꯗꯨꯕꯨ ꯃꯤꯁꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯏꯃꯧ ꯑꯇꯣꯝꯕꯤꯕꯨꯗꯤ ꯅꯨꯡꯁꯤꯈꯤ. ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯧ ꯑꯇꯣꯝꯕꯤꯒꯤ ꯁꯅꯥ ꯁꯥꯈꯤ. ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯃꯧꯅꯤ ꯈꯟꯈꯤ. ꯑꯗꯨꯕꯨ ꯏꯃꯧ ꯑꯇꯣꯝꯕꯤꯒꯤ ꯋꯥꯈꯜꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯈꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯣꯏꯕꯅ ꯃꯅꯦꯝ ꯑꯩꯒ ꯆꯥꯟꯅꯈꯤꯗꯦ. ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯏꯃꯧꯒꯤꯅꯤ ꯈꯟꯅ ꯁꯥꯕꯤꯈꯤꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯁꯤ ꯂꯧꯕꯤꯈꯤꯗꯦ. ꯃꯍꯥꯛꯅ ꯄꯥꯝꯈꯤ ꯃꯧ ꯑꯅꯤꯒꯤ ꯃꯐꯝꯗ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ. ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯐꯠꯇꯕꯤ ꯋꯥꯈꯜ ꯊꯦꯟꯕꯤ ꯃꯅꯦꯝ ꯑꯣꯏꯕꯅ ꯏꯃꯧꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯌꯥꯅꯤꯡꯈꯤꯗꯦ ꯑꯩꯅ. ꯉꯁꯤꯗꯤ ꯏꯃꯧ ꯑꯇꯣꯝꯕꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯑꯩꯁꯨ ꯄꯥꯝꯂꯛꯏ. ꯂꯤꯟꯅ ꯃꯈꯨꯜ ꯁꯪꯂꯝꯗꯥꯏꯗ ꯁꯨꯝꯂꯛꯄꯒꯨꯝ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯏꯃꯪ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯛꯂꯕ ꯄꯥꯡꯒꯜ ꯌꯥꯎꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯝꯂꯛꯏ. ꯌꯦꯡꯉꯣ ꯏꯃꯧ ꯑꯇꯣꯝꯕꯤꯅ ꯃꯤꯔꯥꯏꯔꯨꯔꯕ ꯈꯨꯗꯣꯞ ꯑꯁꯦ ꯉꯁꯤꯗꯤ ꯏꯃꯧ ꯑꯅꯤꯒꯤ ꯆꯞ ꯃꯥꯟꯅꯅ ꯏꯃꯥꯅ ꯊꯣꯟꯕꯤꯔꯕꯗꯤ. ꯅꯤꯡꯊꯤꯅ ꯏꯃꯥ ꯊꯥꯖꯅ ꯃꯤꯔꯥꯏꯕ ꯅꯠꯇꯦ ꯏꯃꯥ. ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯅꯃꯧ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯄꯥꯝꯖꯈꯤꯕꯒꯤ ꯏꯃꯥꯒꯤ ꯈꯨꯗꯣꯜ ꯑꯗꯨ ꯃꯤꯔꯥꯏꯕꯅꯤ. ꯏꯆꯦꯒꯤ ꯈꯥꯡꯕ ꯀꯟꯕ ꯑꯋꯥ ꯆꯩꯅꯥ ꯂꯣꯠꯁꯤꯟꯕ ꯃꯇꯧ ꯑꯗꯣ ꯏꯃꯥꯅ ꯈꯪꯕꯤꯔꯛꯇꯨꯅ ꯏꯆꯦꯕꯨ ꯅꯨꯡꯁꯤꯅ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯍꯟꯗꯨꯅ ꯅꯨꯡꯁꯤꯗꯅ ꯂꯩꯕ ꯅꯃꯧꯅ ꯄꯥꯝꯖꯈꯤꯕꯅꯤ. ꯅꯃꯧꯅ ꯁꯣꯏꯈꯤꯕ ꯀꯌꯥꯗꯣ ꯏꯃꯥꯅ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ. ꯄꯤꯕꯥꯔꯦꯜꯅ ꯁꯥꯕꯥꯁ ꯃꯃꯧ ꯑꯅꯤꯒꯤ ꯁꯅꯥꯒ ꯁꯥꯕꯤꯈ꯭ꯔꯦ. ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯄꯥꯕ ꯊꯤꯅꯨꯕꯒꯤ ꯁꯦꯜꯅ. ꯍꯩ ꯊꯤꯕꯨꯗ꯭ꯔꯣ ꯅꯄꯥꯒꯤ ꯁꯦꯜ ꯄꯨꯝꯕ ꯑꯩꯒꯤꯅꯤ ꯈꯪꯂꯕ꯭ꯔꯥ? ꯅꯪꯒꯤ ꯁꯦꯜꯁꯨ ꯏꯃꯧꯒꯤꯅꯤ. ꯀꯔꯤꯗꯨꯕꯨ ꯈꯦꯟꯅꯔꯤꯒꯦ ꯃꯁꯤꯗ? ꯂꯣꯌꯥꯟ ꯅꯃꯧ ꯇꯧ ꯉꯝꯕꯤ ꯁꯛꯊꯤꯕꯤꯒ ꯑꯩꯒꯒꯤ ꯁꯦꯜꯗꯤ ꯄꯨꯜꯂꯣꯏ. ꯏꯃꯥꯅ ꯌꯥꯗꯕꯗꯨꯅ ꯑꯩꯗꯤ ꯏꯃꯥꯒ ꯑꯣꯏꯅ ꯁꯦꯡꯒꯥꯎ ꯄꯨꯟꯅꯤ. ꯍꯣ ꯍꯧꯖꯤꯛꯇꯤ ꯏꯐꯝꯗ ꯐꯖꯕ ꯊꯤꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ. ꯆꯞ ꯃꯥꯟꯅꯔꯦ. ꯅꯨꯡꯁꯤꯅꯕꯨ ꯌꯦꯡꯂꯕꯗꯤ ꯄꯨꯝꯅꯃꯛ ꯐꯖꯕ ꯉꯥꯛꯇꯅꯤ. ꯃꯄꯥꯜ ꯊꯣꯡꯒꯤ ꯁꯛꯇꯝꯅ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ. ꯄꯤꯕꯥꯔꯦꯜꯅ ꯑꯣꯟꯊꯣꯛꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯏꯃꯥꯁꯦ. ꯏꯕꯣꯆꯧꯕꯅ ꯍꯥ ꯅꯃꯥ ꯆꯦꯟꯈ꯭ꯔꯦꯕ? ꯇꯥꯅꯤꯡꯗꯦꯗ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯑꯩꯕꯨ. ꯁꯤ ꯑꯁꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯊꯥꯕꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯊꯥꯕꯜ ꯆꯣꯡꯅꯤꯡꯉꯤ ꯍꯥꯏꯕ ꯑꯣꯏꯔꯝꯃꯕ? ꯁꯤ ꯑꯩ ꯇꯝꯕꯤꯒꯦ ꯂꯥꯎ. ꯃꯥꯏꯗ ꯑꯩꯗꯤ ꯏꯃꯨꯡ ꯆꯪꯖꯈ꯭ꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯏꯃꯨꯡꯗ ꯆꯪꯈꯤ. ꯃꯆꯥ ꯃꯃꯧ ꯄꯨꯟꯅ ꯑꯍꯜ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ. ꯑꯁꯨꯝꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ.